ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯏꯂꯤꯠ ꯇꯤꯚꯤꯅ ꯂꯦꯞꯇꯅ ꯁꯟꯗꯣꯛꯆꯗꯨꯅ ꯂꯥꯛꯆꯕ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯔꯣꯏꯕ ꯅꯣꯡꯃꯥꯏꯖꯤꯡꯗ ꯋꯥꯍꯪ ꯑꯃꯅ ꯄꯥꯎꯈꯨꯝ ꯀꯌꯥꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯟꯗꯣꯛꯆꯗꯨꯅ ꯂꯥꯛꯆꯕ ꯃꯃꯥꯡꯒꯤ एपिसोड 8 ꯐꯥꯎꯕ ꯌꯧꯖꯈ꯭ꯔꯦ ꯍꯟꯗꯛꯀꯤ एपिसोड 9 ꯁꯤꯗ ꯑꯃꯨꯛ ꯄꯟꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯕ ꯃꯇꯨꯡꯗ ꯄꯟꯊꯧꯒ ꯎꯅꯖꯔꯒ ꯋꯥꯍꯪ ꯑꯃꯅ ꯄꯥꯎꯈꯨꯝ ꯀꯌꯥꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯤ एपिसोड ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯀꯌా ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯀꯌꯥ ꯑꯃ ꯄꯟꯊꯧꯗꯒꯤ ꯍꯪꯒꯠꯆꯔꯕ ꯃꯇꯨꯡꯗ ꯄꯟꯊꯧꯅ ꯈꯨꯝꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯍꯟꯗꯛꯀꯤ एपिसोड ꯑꯁꯤꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯄꯟꯊꯧ ꯉꯁꯤꯒꯤ एपिसोडꯁꯦ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯝꯂꯣ ꯉꯁꯤꯒꯤ ꯀꯣꯔꯧꯅꯣꯡꯖꯥ ꯌꯥꯏꯐꯕ ꯋꯥꯛꯆꯤꯡ ꯊꯥꯅ ꯂꯣꯏꯈ꯭ꯔꯒ ꯐꯥꯏꯔꯦꯟ ꯊꯥꯅ ꯂꯥꯛꯄꯁꯤ ꯐꯥꯏꯔꯦꯜ ꯊꯥ ꯍꯥꯏꯕꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯁꯤꯕꯒꯤ ꯁꯤꯒꯗꯕ ꯅꯨꯃꯤꯠ ꯅꯥꯟꯊꯣꯔꯛꯂꯕ ꯊꯥ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯔꯣꯏꯗꯧꯕ ꯅꯥꯔꯛ ꯌꯦꯛꯂꯝꯕ ꯄꯨꯝꯅꯃꯛꯇꯒꯤ ꯅꯥꯟꯊꯣꯔꯛꯑꯕ ꯊꯥ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯥꯏꯔꯦꯜ ꯊꯥꯅꯤ ꯐꯥꯏꯔꯦꯜ ꯊꯥ ꯑꯁꯤꯅ ꯂꯥꯛꯄꯁꯤꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯨ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯤ ꯂꯩꯔꯥꯡꯃꯛꯇ ꯑꯣꯏꯔꯁꯨ ꯂꯩꯀꯥ ꯐꯟꯅ ꯁꯥꯠꯂꯤ ꯑꯏꯪꯕꯗꯒꯤ ꯑꯁꯥꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯅꯃꯨ ꯇꯥꯏꯕꯪ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗꯁꯨ ꯑꯊꯣꯏꯕ ꯀꯥꯕ ꯑꯣꯏꯔꯁꯤ ꯐꯥꯏꯔꯦꯟꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯠꯂꯒ ꯇꯥꯏꯕꯪ ꯃꯄꯨꯗ ꯀꯠꯀꯦꯁꯨ ꯀꯠꯄꯤꯔꯣ ꯂꯥꯏꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯆꯤꯡꯈꯩ ꯂꯥꯛꯄ ꯄꯟꯊꯧꯗ ꯀꯠꯀꯦ ꯍꯥꯏꯁꯨ ꯀꯠꯄꯤꯔꯣ ꯐꯥꯏꯔꯦꯟꯒꯤ ꯃꯉꯥꯅꯤ ꯄꯥꯟꯗ꯭ꯔꯒꯁꯨ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯃꯗ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯑꯁꯤ ꯀꯠꯂꯒ ꯃꯗꯨꯒꯤ ꯃꯆꯨꯝꯗꯨꯅ ꯀꯣꯛꯇ ꯈꯤꯇꯪ ꯍꯥꯞꯄꯒ खरा थकपदा मपान सालग मही यानबनिना तमजरिबा मही मसिंग खुदिमक्तसु मही यानदुना अथोइबा काबा ओइरसि फमदोला काबा ओइरसि फमनाइबसिंग फमदो निरकपना नोमाइजिंग नुमित्त निरसि अदुगा लोइनना लोहोंग खोंदोंबा पुनसि लेपुन पांगथोकपदना निंगथौकाबा इराई युमजगैसा अहुमसिदा पांगथोअसि मापनी पानबा कुन मापनी पानबा तरागा मापनी पानबा गुंबसी थैदो अमसी तनबा हाइबा नुमितसिनसु अइखोइ थैदो असि अदुना युम कई साबदसु सगवन सेलमा साबा याय लोइनना निंगथौकाबा युम जगैसा इराई अइखोइगी सेंगत सागतपदा याम फबा था ओइ फाइरेन थासी चाबा थकपदसु महाउ लैबा थानी लंथम लेपसनबदसु याबा थानी इसा इमौ थाजा योनजबा याबा इसा पिबागी लोहंग खोंदोंबा याबा इसागी नाहुत नारेंगदा याबा सही अहुंगी नुंगाई याइफबा मरी काखलक मंगा काखलकपा अहुं काखलकपगी इसा सिंग याम फबा मतमनी अदुना इशु इसा सिंग असी मपोकी अहुम लक सुबसिदा अखोइगी सही अहुम चंगए थौजाल पिनबी ओइना लाइंग थौले मरेंदा अथेलोइ प कारगा थौनिबा याय मरु कोक्तबा याय अखोइ मैतेगी लाइनिंग लोनददी अदुना मतम लैबा खिबिकता मई इरात्रसु याय मैतेगी लाइंग लाइथौददी लाइंग थौले मरेंदा सागैगी पाइपु पोकपदा खोरमबसु यारे अदुना मई इराचगे कनागोमना हायरसु कैसु काइबति लैते अदुना लाइनिंग लंबी चुमना चटलसी फाइरेन था से याम नुंगाई याइफबा थानी नुंगाइबा ओइरसी युमथोंग खुदिंगी ओइना सीदबा नादबा अवाटपा लैतबसु ओइरसी अइबु खंबिरिबा अइबु सोनबिरिबा पुनमक नुंगाई याइफरो खंजदबना सोनजबसु अफबा ओइरो चाबा थकपसु वातबा चेंकै फौकै चोनबा ngaruba thumbak chona nungai ni ai phana sengau mayon chongkhalakpa khupai sen wataba oirase
ꯄꯟꯊꯧ ꯐꯟ ꯆꯥꯅ ꯃꯈꯥ ꯇꯥꯕ ꯎꯝ ꯂꯥꯛꯆꯔꯕꯗ ꯎꯝ ꯀꯨꯝꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯩꯔꯤꯕ ꯊꯥ ꯈꯨꯗꯤꯡꯁꯤꯗ ꯑꯍꯣꯏ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯍꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯍꯣꯏ ꯑꯉꯥꯡꯒꯤ ꯅꯥ ꯍꯨꯠꯄ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯍꯣꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯏꯔꯦꯟ ꯂꯝꯇꯥ ꯎꯝ ꯁꯤꯒꯤ ꯊꯥ ꯑꯇꯩ ꯅꯠꯇꯕ ꯎꯝ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕꯁꯤꯅ ꯌꯥꯝ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯤꯁꯦ ꯁꯤ ꯑꯍꯣꯏ ꯀꯩꯒꯤ ꯑꯣꯏꯒꯅꯤ ꯄꯟꯊꯧ? ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯛꯆꯤꯡꯁꯤ ꯍꯥꯏꯔꯤꯕ ꯋꯥꯛꯆꯤꯡꯁꯤꯗꯗꯤ ꯍꯩꯄꯥꯟꯗꯒꯤ ꯂꯩꯄꯥꯟꯗꯒꯤ ꯄꯨꯝꯅꯃꯛ ꯃꯥꯂꯦꯝ ꯐꯥꯎꯕꯗ ꯂꯣꯏꯅ ꯈꯣꯝꯖꯤꯟ ꯇꯥꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯏꯪꯕꯁꯤꯅ ꯃꯄꯨꯡ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯃꯌꯣꯟ ꯆꯣꯡꯒꯗꯕ ꯋꯥꯈꯜꯗ ꯈꯪꯗꯦ, ꯍꯩꯄꯥꯟꯗ ꯂꯩꯄꯥꯟꯗ ꯈꯪꯗꯦ, ꯃꯌꯣꯟꯗ ꯈꯪꯗꯦ, ꯃꯔꯥꯗ ꯈꯪꯗꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯛꯆꯤꯡꯁꯤꯗꯗꯤ ꯑꯏꯪꯕꯅ ꯅꯥꯎꯌꯣꯝ ꯑꯣꯏꯔꯒ ꯍꯤꯡꯕ. ꯑꯗꯨꯅ ꯋꯥꯛꯆꯤꯡꯁꯤ ꯌꯥꯝꯅꯁꯨ ꯂꯥꯏꯅꯤꯡꯂꯣꯟꯗꯗꯤ ꯌꯥꯝꯅ ꯐꯕ, ꯃꯤꯔꯣꯜ ꯆꯠꯇꯗꯤ ꯌꯥꯝ ꯋꯥꯕ ꯊꯥꯅꯤ ꯑꯩꯈꯣꯏꯅ ꯋꯥꯛꯆꯤꯡ ꯊꯥꯁꯦ. ꯑꯗꯨꯅ ꯋꯥꯛꯆꯤꯡꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯏꯪꯉꯒ ꯑꯋꯥꯕ ꯄꯣꯠꯂꯨꯝ, ꯑꯗꯒꯤꯗꯤ ꯑꯍꯜ ꯂꯃꯟꯃꯛꯇ ꯐꯪꯉꯦ ꯁꯤꯕ ꯅꯥꯕ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯅꯆꯤꯡꯕ ꯃꯌꯥꯝ ꯂꯩꯕ ꯃꯤꯗꯁꯨ ꯍꯩꯄꯥꯜ ꯂꯩꯄꯥꯟꯗꯁꯨ ꯈꯔ ꯈꯔ ꯀꯪꯕ, ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯅ ꯈꯥꯡꯕ ꯊꯥꯅꯤ ꯋꯥꯛꯆꯤꯡ ꯊꯥꯁꯦ. ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯂꯩꯊꯈꯤꯕꯁꯦ ꯑꯗꯨꯅ ꯁꯨꯝ ꯆꯠꯊꯈꯤꯗꯣꯏꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯅꯨꯃꯤꯠꯁꯤꯅ ꯐꯥꯏꯔꯦꯟ ꯊꯥ ꯂꯥꯛꯄꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯆꯤꯡꯈꯩꯔꯣꯝꯗ ꯂꯩꯁꯜꯂꯛꯑꯒ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯕ ꯊꯥꯅꯤ. ꯐꯥꯏꯔꯦꯟ ꯊꯥꯁꯤ ꯂꯩꯔꯥꯡ ꯁꯥꯠꯂꯛꯑꯅꯤ. ꯐꯥꯏꯔꯦꯟ ꯊꯥꯁꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯌꯣꯜ ꯂꯤꯈꯠꯂꯛꯑꯅꯤ. ꯐꯥꯏꯔꯦꯟ ꯊꯥꯁꯤ ꯏꯟꯖꯥꯡ ꯅꯥꯄꯤꯒꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯂꯤꯈꯠꯂꯛꯑꯅꯤ. ꯑꯗꯨꯅ ꯃꯤꯑꯣꯏꯕꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯉꯁꯥꯏꯒꯤ ꯏꯁꯥꯁꯤꯗ ꯏꯅꯤꯜ ꯂꯩꯔꯛꯑꯒ, ꯏꯁꯥꯁꯤꯗꯩꯁꯤꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯔꯛꯑꯒ, ꯑꯋꯥꯕ ꯃꯅꯨꯡꯗꯒꯤ ꯂꯤꯊꯣꯔꯛꯑꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐꯥꯏꯔꯦꯟ ꯊꯥꯁꯤꯗꯒꯤ ꯍꯧꯏ. ꯑꯗꯨꯅ ꯐꯥꯏꯔꯦꯟ ꯊꯥꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅ ꯊꯥꯔꯝꯕ ꯃꯇꯝꯗ, ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯁꯤꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩ ꯃꯩꯇꯩ ꯂꯥꯏꯁꯦ. ꯑꯗꯨꯅ ꯃꯍꯧꯁꯥ ꯃꯁꯛ ꯌꯥꯝ ꯈꯪꯉꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯥꯏꯔꯦꯟ ꯊꯥꯁꯤꯗ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯃꯥꯏ ꯄꯥꯛꯑꯗꯕꯅꯤ. ꯁꯤꯒꯗꯕ ꯆꯥꯡ ꯐꯥꯎꯗ ꯍꯟꯊꯔꯒꯗꯕꯅꯤ. ꯐꯥꯏꯔꯦꯟ ꯊꯥꯅ ꯂꯥꯛꯄꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯁꯤ. ꯄꯟꯊꯧ ꯃꯈꯥ ꯇꯥꯖꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯤꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯅꯕ ꯃꯇꯝꯗ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗ ꯈꯪꯕꯅꯤ, ꯁꯤ ꯑꯉꯥꯡꯁꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯀꯩꯒꯨꯝꯕ ꯃꯥꯅ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯃ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯑꯐꯕ ꯑꯃ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤ ꯏꯃꯨꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯅꯩꯌꯦꯕ. ꯑꯗꯣ ꯃꯇꯝꯒꯤ ꯑꯍꯣꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯍꯧꯅ ꯂꯣꯟꯆꯠ, ꯕꯦꯕꯥꯔ ꯍꯥꯏꯕ ꯇꯥꯔꯦ, ꯊꯧꯒꯜꯂꯣꯟ, ꯊꯛꯁꯤ ꯈꯥꯁꯤꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯤꯔꯣꯜꯁꯤꯗꯤ ꯌꯥꯝ ꯀꯥꯏꯊꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯔꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯑꯉꯥꯡꯁꯦ ꯌꯣꯛꯄ ꯃꯇꯝꯗ ꯑꯉꯥꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ, ꯑꯗꯩꯗꯤ ꯆꯥꯛ ꯏꯟꯕꯗ ꯆꯥꯛ ꯆꯥꯕꯃꯇꯕꯨ ꯑꯣꯏꯔꯣ, ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯗꯒꯤ ꯍꯧꯔꯒ ꯐꯣꯟ ꯌꯦꯡꯍꯜꯂꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯆꯥꯛ ꯆꯥꯔꯣ ꯍꯥꯏꯕ, ꯁꯤꯒꯨꯝꯕ ꯑꯑꯣꯟꯕ ꯃꯌꯥꯝ ꯂꯥꯛꯏꯁꯦ. ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯐꯥꯎꯕꯗ ꯀꯥꯏꯊꯔꯛꯄ ꯌꯥꯕ, ꯃꯁꯤꯅ ꯁꯣꯛꯍꯟꯕ ꯌꯥꯕ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯝꯇ ꯂꯩꯇꯕꯁꯦ. ꯁꯤꯒꯤ ꯃꯇꯥꯡꯗ ꯄꯟꯊꯧ ꯀꯃꯥꯏꯅ ꯈꯟꯕꯤꯕꯅꯣ? ꯃꯇꯝꯒꯤ ꯌꯥꯑꯣꯟꯗ ꯆꯥꯎꯈꯠꯂꯛꯄꯗ ꯑꯩꯈꯣꯏ ꯇꯨꯡ ꯏꯟꯕ ꯍꯥꯏꯕꯗꯨꯅꯤ. ꯃꯇꯝꯒꯤ ꯈꯣꯡꯂꯩꯗ ꯄꯣꯔꯛꯄꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯕꯁꯦ ꯉꯝꯗꯦ. ꯃꯇꯝꯒꯤ ꯌꯥꯑꯣꯟꯁꯦ ꯌꯥꯑꯣꯟꯅ ꯄꯣꯔꯛꯄꯅꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯍꯥꯏꯁꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯐꯕ ꯑꯃ ꯐꯠꯇꯕ ꯑꯃ ꯑꯅꯤ ꯊꯣꯛꯅ ꯂꯩ. ꯑꯅꯤ ꯊꯣꯛꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯄꯟꯊꯧ ꯁꯛꯄꯁꯤꯡꯁꯨ, ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯕꯛꯁꯦ ꯆꯤꯜꯂꯒ ꯂꯩ. ꯊꯕꯛꯁꯦ ꯆꯤꯟꯕꯅꯤꯅ ꯄꯥꯝꯕꯩ ꯊꯤꯔꯛꯄꯅꯤ. ꯄꯥꯝꯕꯩ ꯊꯤꯔꯛꯄꯁꯤꯗ ꯃꯇꯝꯗ ꯇꯣꯡꯉꯛꯄ ꯃꯣꯕꯥꯏꯜꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯍꯟꯕꯅꯤ. ꯃꯣꯕꯥꯏꯜꯁꯤꯃ ꯂꯩꯈ꯭ꯔꯒꯗꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯗ꯭ꯔꯁꯨ ꯌꯥꯏ. ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯗ ꯅꯤꯡꯉꯥꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯎꯗꯦ. ꯑꯗꯨꯅ ꯑꯉꯥꯡꯁꯤꯅ ꯀꯞꯀꯗꯕ ꯃꯇꯝꯁꯤ ꯂꯩꯔꯛꯇꯦ. ꯊꯕꯛ ꯆꯤꯟꯕꯁꯤꯗ, ꯊꯕꯛ ꯆꯤꯟꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯃꯣꯕꯥꯏꯜꯁꯤꯁꯨ ꯌꯥꯝ ꯐꯩ. ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯛꯆꯕꯤꯅ ꯑꯉꯥꯡ ꯑꯃꯗ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯁꯦ, ꯉꯥꯏꯍꯥꯛꯁꯨ ꯄꯥꯏꯍꯟꯕ, ꯉꯥꯏꯍꯥꯛꯁꯨ ꯌꯦꯡꯍꯟꯕ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯁꯔꯨꯛ 10ꯒꯤ ꯃꯅꯨꯡꯗ 3 ꯈꯛꯅ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯍꯜꯂꯒ 8 ꯁꯤꯅ ꯁꯤꯖꯤꯟꯅꯍꯟꯗꯕ.
masina aikoina miyoibna haina singna satpa tare aduna ngasai angang sida saksa sila o sindam tho asi kuku tha asi se ising tha asi bobok ta haubi piro dadauda haubi piro papagi mamagi amung poro o lairik tamasi jamja tawasi iruja tho asi sanarasi haidana adagi asi asapot se haubi si yeloro mayamda haidana sumaina tawraga aikoina maitai lon se yarima makai angang singsida sijanaraga tambibada yadaba leite aduna matam leba kibikta aikoina mi haiba mi aikoisina singbasi khara watpa aduna singbasi watpanina pangbamga phattabamga sida loinaragada leibanina nasaigi liklam se aikoina yam haitaba aduna nasai nawyok nawkonbada adugi matik leigre mama mapa oibasina aikoigi yumba lonsi yam phajaragadi angang singsu yam phajagani aduna angang ama yokpa haibse aikoigi tawdaba yadrabani angang ama phagalakpa haibse aikoigi malem si adugi matik saukhatlabani laikai su saukhatlabani sagai su saukhatlabani mama mapa su saukhatlabani angang du su saukhatlabani ada matam leba kibikta hojik sidi lola ahum khangan bataba maitai lon sima phajang khangan batare aduga ngasai national loan sima khangan batare kari loan no haibasi aduga international loan sima english sima khangan batare aduga masigi hindi amasung atopa loan adagi english punamak sidagi mayek se phajana khangan ge haigadi maitai loan si yam phajana tambiba maitai ekhoigidi adana madu khangama matamda angang sing ado ekhoigi loina phagani adana mama mapa sisu yam khangma mathau tai nak tha haibase mama mapa na khangbam yam thoi phamel haibasisu mama mapa na khangbam yam thoi mangshok haibasisu mama oiba mapa oiba singna khangbam yam thoi adana ikon haibasisu khangbam thoi aduga iram khonglam haibamsu yenakha haibasisu sumang thelong khangem haiba maning thong mamang thong haiba phamjau pakhangka adagi pibaka ningonka haiba aduga saksang amangsang polangkho adai khudeng haiba singi sapu khongampul kai sumaina taw yangkok meruk sangpai likhai laitang polang haibugumba akhoi gi maitai gi am leiri sugumba maitai lon mayam se loin khangan gadaba lairang da waraga su akhoi gi sana lei leipak lei aduga petuk lei takhel lei sigong lei kabok lei kusum lei leiri kombi lei haiba mayam se yellow lairang sim so khoi khangan ma mathau yam taba angang singda aduga airangda haining haiku haitup hairi haiyai haibung haitoi adai haini jom haiba akhoi gi maitai lon si yamna khangan ba ma mathau tai angang di ningda da khangi haise phi do nate angang di ningda da khangi haise mai saho duni mama na kon ma ningda phi do nate adana masi angang se sabada sagande haiba adagi masi khatang masagi kaigomma laibada mayamda pizza thoi adagi amana magi section laga thamawi amana mingonda pi ani paiba matamda ama pi thoi ama loksali ama tang pi paiba du mingonda pi tho uyade haiba gumba aduguma magi pikpa adagi boy kolom paiga like si inaba honnai aduga loinana masai maposi am section li ami mapos logde haiba sugumba adai mi se lak tana ingalli mi se ekta fugalli adugo mayamdo fugalliba angang do heng sawa dum fugalada aduna ngasai ma tawthorokpa mato adai angang sina piklingai matamdagi aikhoigi maran chengani angang se hiyai puraga lai haise mayam pumna mukki mafamda angang oibagi wari angkha aingonda oina chingchinjage aduga aibu thagatchabadi nasade aise akhoigi
ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯁꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯖꯗꯦ ꯍꯥꯏ ꯏꯄꯥꯁꯤ ꯏꯃꯥꯅ ꯇꯝꯕꯤꯕꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯍꯟꯅꯦ ꯌꯥꯏꯃꯅꯦ ꯑꯍꯨꯝ ꯁꯨꯕꯅꯦ ꯑꯗꯒꯤ ꯂꯩꯈꯤꯗꯕꯅꯦ ꯃꯔꯤ ꯁꯨꯔꯒ ꯑꯩꯁꯤꯅ ꯃꯉꯥ ꯁꯨꯕ ꯑꯣꯏꯒꯗꯕꯁꯤꯗ ꯃꯉꯥ ꯁꯨꯕ ꯑꯩ ꯄꯣꯛꯀꯗꯕ ꯊꯥ 8ꯁꯤꯗ ꯑꯩꯒꯤ ꯏꯄꯥꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏ ꯏꯃꯥ ꯏꯄꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯍꯧꯁꯤ ꯂꯥꯛꯍꯧꯍꯦ ꯍꯥꯏꯗꯅ ꯈꯨꯗꯛꯇ ꯉꯁꯥꯏ ꯊꯕꯛꯁꯤ ꯆꯦ ꯆꯥꯡ ꯊꯥꯖꯤꯟꯁꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯐꯪꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯤꯅ ꯂꯥꯛꯄꯗ ꯊꯕꯛ ꯐꯪꯍꯜꯂꯦ ꯏꯄꯥꯗꯣ ꯄꯨꯛ ꯃꯅꯨꯡꯗꯒꯤ ꯑꯗꯨꯒ ꯇꯥꯏꯕꯪ ꯑꯣꯏꯅ ꯄꯣꯛꯂꯛꯄꯗ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯥꯏ ꯅꯤꯡꯖꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯌꯦꯟ ꯆꯦꯡ ꯈꯛꯇꯪ ꯆꯥꯔꯒ ꯃꯩꯇꯩ ꯆꯦꯡ ꯃꯁꯛ ꯈꯪꯖꯔꯝꯗꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯉꯥꯕꯨ ꯉꯥ ꯆꯥꯗꯦꯗ ꯉꯥ ꯂꯩꯇꯦꯗ ꯉꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯥꯎꯕꯒꯗꯣ ꯆꯥꯖꯗꯦꯗ ꯐꯨꯃꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯃꯣꯔꯣꯛꯀꯁꯦ ꯈꯪꯖꯔꯛꯇꯦ ꯎꯆꯤ ꯊꯤꯑꯅ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨ ꯆꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯪꯒꯥꯝ ꯀꯣꯕꯤ ꯑꯗꯨꯁꯨ ꯍꯪꯒꯥꯝ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯍꯪꯒꯥꯝ ꯃꯀꯥꯅꯤ ꯃꯌꯣꯟꯒꯁꯦ ꯆꯥꯖꯗꯦ ꯍꯪꯒꯥꯝ ꯄꯦꯔꯦꯒꯁꯦ ꯑꯗꯨꯒ ꯀꯣꯕꯤ ꯐꯨꯟ ꯀꯣꯕꯤ ꯊꯝꯆꯦꯠꯃꯥꯏ ꯒꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤ ꯃꯃꯜ ꯌꯥꯝꯃꯦ ꯆꯥꯗꯦ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯃꯇꯣꯟ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯌꯣꯟ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦꯕ ꯃꯇꯝꯗꯨꯗꯗꯤ ꯁꯨꯃꯥꯏꯅ ꯃꯜꯂꯦꯕ ꯃꯇꯣꯟꯁꯦ ꯁꯤꯁꯨ ꯍꯩꯌꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯑꯗꯨ ꯂꯩ ꯑꯗꯒꯤ ꯀꯣꯕꯤꯒꯤ ꯑꯗꯨꯝꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯌꯥꯏꯗ ꯊꯦꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯣꯕꯤ ꯃꯅꯥꯒꯨꯝꯕꯁꯦ ꯆꯥꯔꯒꯅꯤ ꯃꯌꯥꯝꯅ ꯌꯦꯟꯗ ꯄꯤꯖꯅꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯕ ꯑꯗꯩ ꯏꯟꯖꯥꯡ ꯈꯤꯇꯪ ꯊꯣꯛꯄꯗ ꯃꯨꯛꯁꯣꯔꯤ ꯍꯋꯥꯏꯗ ꯍꯥꯏꯔꯒ ꯁꯤꯒꯤꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯍꯋꯥꯏꯒꯨꯝꯕ ꯁꯨꯃꯥꯏꯅ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯅꯪꯉꯒ ꯂꯩꯔꯝꯕꯗꯣ ꯉꯁꯥꯏꯒꯤ ꯇꯥꯏꯕꯪꯒꯤ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗ ꯈꯪꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯄꯣꯛꯂꯛꯄꯗꯒꯤꯗꯤ ꯄꯨꯛ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯏꯄꯥꯒꯤ ꯊꯕꯛꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯊꯧꯖꯥꯜꯁꯤꯅ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯑꯩꯅ ꯂꯤꯊꯣꯛꯆꯒꯦ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯂꯤꯕꯗ ꯉꯝꯃꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯕꯗꯣ ꯀꯅꯥꯝꯇ ꯎꯗꯕꯅꯤꯅ ꯃꯗꯨ ꯃꯤꯅ ꯈꯪꯉꯣꯏ ꯑꯩꯅ ꯇꯨꯝꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯎꯕ ꯅꯠꯇꯕꯅꯤꯅ ꯃꯗꯨ ꯈꯪꯉꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯃꯤ ꯑꯃꯅ ꯐꯝꯃꯒ ꯂꯩꯔꯒ ꯑꯩꯒꯤ ꯋꯥꯔꯤꯗ ꯁꯨꯝ ꯏꯕ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤꯅ ꯉꯝꯃꯣꯏ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯅꯤꯡꯊꯥꯗ ꯈꯪꯉꯦ ꯍꯥꯏꯕꯗꯣ ꯄꯨꯡꯀꯛ ꯑꯃꯨꯛ ꯆꯥꯎꯔꯒ ꯑꯩꯁꯦ ꯗꯨꯀꯥꯟ ꯐꯝꯃꯦ ꯑꯗ ꯗꯨꯀꯥꯟ ꯐꯝꯕꯁꯤꯗ ꯉꯁꯥꯏꯒꯤ ꯋꯥꯔꯒ ꯂꯩꯔꯤꯕ ꯏꯃꯨꯡꯗꯣ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯃꯨꯛ ꯏꯄꯥꯅ ꯊꯕꯛ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯋꯥꯏ ꯆꯔꯥ ꯍꯦꯟꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯃꯨꯛꯁꯨ ꯑꯩꯅ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯒ 1990ꯗ ꯄꯥꯁ ꯇꯧꯔꯒ ꯑꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯍꯤꯖꯝ ꯂꯩꯔꯛꯁꯤꯗ ꯗꯨꯀꯥꯟ ꯐꯝꯕ ꯏꯍꯥꯟ ꯍꯥꯟꯕꯁꯤ ꯑꯩꯅ ꯑꯣꯏꯈꯤ ꯑꯗꯨꯅ ꯔꯇꯟ ꯇꯨꯀꯥꯜ ꯑꯅ ꯗꯨꯀꯥꯟꯗꯨꯒꯤ ꯃꯃꯤꯡꯁꯨ ꯁ꯭ꯋꯤꯠ ꯄꯥꯜ ꯑꯅ ꯀꯧꯏ ꯑꯗꯨꯅ ꯑꯃꯨꯛ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯕ ꯊꯛꯄꯁꯤ ꯑꯃꯨꯛ ꯑꯗꯨꯝ ꯃꯦꯟꯈꯠꯈ꯭ꯔꯦ ꯑꯩꯅ ꯆꯔꯥ ꯍꯦꯜꯂꯝꯕꯒꯤ ꯋꯥꯔꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯉꯁꯥꯏꯒꯤ ꯊꯥꯒꯤ ꯆꯦꯡꯗꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯆꯥꯅꯕ ꯊꯛꯅꯕꯁꯦ ꯊꯥ ꯑꯃꯒꯤ ꯑꯩꯅ ꯂꯣꯏꯅ ꯄꯤꯔꯤꯅꯤ ꯇꯣꯂꯣꯞ ꯐꯪꯉꯒ ꯑꯃꯨꯛ ꯄꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯄꯤꯛꯏꯉꯩꯗ ꯂꯟ ꯆꯦꯜꯂꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯂꯟꯆꯪꯗꯒꯤ ꯂꯇꯟ ꯑꯣꯟꯈꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤꯁꯤ ꯂꯩ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗ ꯈꯪꯉꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯁꯥꯍꯧꯗꯨꯒꯤ ꯏꯪꯕ ꯑꯗꯨꯒ ꯁꯥꯐꯨ ꯂꯩꯇꯕ ꯌꯦꯡꯅꯕ ꯂꯩꯇꯕꯗꯨꯅ ꯑꯩ ꯉꯁꯤ ꯂꯥꯏꯒꯤ ꯃꯆꯥ ꯑꯃꯨꯛ ꯑꯣꯏꯔꯒ ꯃꯤꯌꯥꯝꯁꯤꯡꯒꯤ ꯑꯃꯨꯛ ꯋꯥꯠꯇꯅꯕꯒꯤꯗꯃꯛꯇ ꯍꯩꯗ ꯈꯪꯗꯦ ꯂꯩꯗ ꯈꯪꯗꯦ ꯉꯁꯥꯏ ꯐꯤꯗ ꯈꯪꯗꯦ ꯇꯔꯦꯠ ꯁꯦꯟꯖꯥꯗ ꯈꯪꯗꯦ ꯁꯅꯥꯗ ꯂꯨꯄꯥꯗ ꯈꯪꯗꯦ ꯂꯧꯁꯤꯡꯗ ꯈꯪꯗꯦ ꯃꯤ ꯑꯃꯅ ꯍꯦꯛ ꯍꯪꯕꯁꯦ ꯑꯃꯨꯛ ꯑꯩꯅꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯊꯧꯖꯥꯜ ꯄꯤꯔꯤ ꯑꯗꯨꯗ ꯅꯠꯇꯅ ꯃꯤꯗ ꯅꯨꯡꯉꯥꯏꯍꯟꯕ ꯅꯠꯇꯅ ꯃꯩꯇꯩꯒꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯑꯩ ꯁꯟꯇꯣꯛꯏ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯅ ꯇꯥꯏꯕꯪ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯁꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯕꯅꯤ
mi ama haibse leiba ama sema ngambani saudaba laigi masak takpa ngambani mi haiba mi angang haiba angang se ima ipa pharagadi macha aikhoisu yam phaye adana ima ipa na khangba yabongai khangbiro yumbal lonse maitai longi thaksi khasi haibase ana thaksi khasi thak haibasida na thakta ngangadaba wahai khasi haibda khada ngangadaba wahai adana isada ngasai abungo hairasu abema bo hairasu adana isagi lao hairasu isu nupa isu nupi haidana sumaina nungsina nandomcha indomcha iteima mabo indomcha ina chese haina ise isel laina sumain loina raga khol ingi basina angang da sodam inge lairik tawthose pung kun marigi manung sidabu ngasai angan bada tawgadaba thabak ngai amambada tawgadaba thabak ngai adai sabagi matam punamak singdo ahal laman singna macha khaina ngasai nawyok pa matamda angang pharoi da bai wari leite adana hojik matamgi sajayu thaksina su oiram dawa male hojiki matamsi nupi haiba leite nupa haiba leite adana kainjang thongi yen thongi haiba adugumba na ayamba oiri adagi khaiden dagi leiraga sabagumba aikhoina imungda chak thong phauthong si tawdaba adugum mayam sina ngasai sajayu thakto kallabanina angang pikhrabduda ngasai gi mama pa sina khonse yam kansan ba yaweba ayamana kalle khonse adana aikhoi bogdan lai khoram lakpada magi macha sida mama sina sahi ahumgi angang sida mama sina thadaba khonjenje kedoge sma hayeba ara ai khangeba karigina aima angang daba dama haiba lao sma hayeba ara ai swai laweba mai khonjenje kamangidana haibidi angang sigi mai brain sidi sukchauba sida gasoline dawna nek lauraga leijadoineba madugi safuduna kanna thajangibduna ngasai angang do khangwa ngamakpadagi ngasai gi lamhen basi hankalakane haiba aduna angang da mama pana khonjenje kanbiganu angang sidi aikhoigi ngasai thamna mathakta yawba ising marik tingthong mathakta tongba ayuki likla gumbani aduna angang loina basi anga phangedi kanai khutta legeda mama oiba mapa oibegi khutta lei aduga loina na angang je poga semdau nate mapu mana anina loina bagi mataudo angang pukta leibaduna su loin taraga khangaga leibani adana punung dei semba hogadamne na ina asyam tangninginda sugum basiti gaigino da akhang base adana ngasai sang nabudi tae adubo angang sidi malemgi khwaidagi atangba ahingba lanni isa haibasidi anai smai tamjake Pantau ado ta ingai gidi laushan gadaba taningba mayam ama lei aduna makha tana dum takpibada pantau akaiba kaimta leikadabadi manjadi dum pantau makha tana takpi aduga hojik hauraiba lei haiba tare hajiki juk sigi mama mapa singse sigumba thabak chinabane ni khangde amana ni khangde angang singse yumda mi ama thamaga dum sena hanba mama mapa na hek naukon bidaba macha mayam am lei sina so khogi thogalon taksi khasi ahalamanda mangadaba khon haiba tare si yam khetnaba mayam ama ure ado si panthona mamang su mate ama khak mayam da khangan jakre makha tana sum panthau adum makha tana hena khanghanaba haiba tare mayam da su hena wakaloksing oinaba koigi hajiki hariba thogalonda da khetnaba taksi khasi nairaktaba angang amada kaugadaba sina si kaugadabani akhot aduga ahalaman uba matamda koidi mapangi chatnabida adum akoina hek tv gumba yengbadadi dum ujai mapangi chatnabida ahalaman ubada koi koknondaba natraga khutsoknaba mayam am tawi ado hajiki koi leiriba furup sigi haitare koi meitai furup sidi ahan ama ubada thogalon bebar sigumba kaigumba mata ude hek koknondaraga kok khong paraga khuramjaba madau natraga idau natraga ibo kumbada khuramjabse kaya uzade habata si nasu koigi sigumba ka lakpa matamda mama mapa gi achauba thodang
ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯣꯡꯂꯛꯏꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯗ ꯑꯗꯨꯝ ꯑꯉꯥꯡꯁꯤꯅ ꯁꯣꯏꯔꯒ ꯑꯉꯥꯡꯗ ꯆꯩꯕꯒꯤ ꯍꯩꯅꯕꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯨꯅ ꯁꯤꯅ ꯁꯣꯏꯔꯤꯁꯤꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯅꯤ ꯄꯨꯊꯣꯛ ꯀꯃꯥꯏꯅ ꯊꯝꯕꯤꯒꯦ ꯁꯥꯔ? ꯑꯁ ꯌꯥꯝ ꯁꯦꯝꯕ ꯌꯥꯏꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯤꯠꯄꯨ ꯇꯥꯡꯗ꯭ꯔꯕ ꯅꯥꯕꯨ ꯄꯪꯗ꯭ꯔꯕ ꯑꯗꯨꯒ ꯂꯣꯟꯕꯨ ꯊꯣꯛꯑꯕꯗꯤ ꯁꯦꯝꯕ ꯌꯥꯝ ꯌꯥꯏ ꯁꯦꯝꯕꯗ ꯌꯥꯗꯕ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯁꯤꯅ ꯈꯣꯏꯔꯝꯕꯁꯤ ꯑꯩꯉꯣꯟꯗꯕꯨ ꯍꯥꯏꯔꯤꯅꯤ ꯑꯩꯅ ꯇꯥꯔꯤꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯤꯗꯨꯗꯕꯨ ꯂꯥꯏꯅꯦꯅ ꯈꯣꯏꯔꯝꯕ ꯍꯧꯅꯗꯦ ꯃꯤꯗꯨꯅ ꯃꯈꯣꯡ ꯁꯣꯛꯑꯒ ꯈꯣꯏꯔꯝꯕ ꯑꯩꯗꯤ ꯈꯣꯏꯔꯝꯃꯣꯏ ꯈꯣꯏꯔꯝꯕꯤꯌꯣꯁꯨ ꯍꯥꯏꯗꯕꯗꯨꯗ ꯃꯥꯅ ꯂꯥꯞꯅ ꯌꯦꯡꯉꯒ ꯍꯥꯏꯔꯤꯅꯤ ꯑꯩꯅ ꯂꯥꯛꯑꯣ ꯑꯩ ꯈꯣꯡ ꯁꯣꯛꯎ ꯂꯥꯛꯑꯣ ꯈꯣꯏꯔꯝꯃꯨ ꯂꯥꯛꯑꯣꯗꯤ ꯑꯩ ꯍꯥꯏꯖꯗꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗ ꯍꯥꯏꯖꯗꯕ ꯑꯩꯁꯦ ꯃꯤꯅ ꯈꯣꯏꯔꯝꯕꯗꯣ ꯎꯔꯒ ꯃꯥꯅ ꯁꯥꯎꯖꯩ ꯍꯥꯏꯕ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯤꯁꯦ ꯃꯩꯇꯩꯁꯦ ꯌꯥꯝ ꯃꯄꯨꯡ ꯐꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯅꯦꯁꯨ ꯍꯥꯏꯗꯕꯗꯨꯗ ꯃꯌꯥꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯎꯔꯒ ꯃꯤꯗꯨꯗ ꯂꯥꯏꯅꯦ ꯈꯣꯏꯔꯝꯕꯗꯣ ꯑꯩꯗꯤ ꯈꯣꯏꯔꯝꯃꯣꯏ ꯍꯥꯏ ꯑꯗ ꯃꯉꯣꯟꯗ ꯑꯩꯅ ꯈꯣꯏꯔꯝꯕꯤꯌꯣꯁꯨ ꯍꯥꯏꯗꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯤꯅ ꯈꯣꯏꯔꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯣꯏꯒꯦꯔꯥ ꯍꯩꯇꯕ ꯑꯣꯏꯒꯦꯔꯥ ꯍꯥꯏꯕ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯁꯦ ꯃꯊꯛ ꯊꯣꯡꯕꯁꯤꯗ ꯃꯈꯥ ꯊꯥꯕꯅ ꯅꯣꯡꯂꯨꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯂꯩꯁꯦꯝꯂꯣꯟꯗ ꯃꯁꯤꯗꯤ ꯆꯥꯎꯅ ꯄꯨ ꯂꯩꯔꯕ ꯊꯕꯛ ꯑꯃꯅꯦꯕ ꯅꯣꯡꯂꯨꯛꯄ ꯍꯥꯏꯕꯁꯤ ꯀꯩꯅꯣꯗ ꯋꯥꯈꯜ ꯈꯟꯗꯕ ꯍꯥꯏꯕ ꯅꯣꯡꯂꯨꯛꯄ ꯍꯥꯏꯕꯁꯤꯅ ꯃꯤꯉꯣꯟꯗ ꯈꯣꯏꯔꯝꯕ ꯍꯥꯏꯕꯁꯤꯅ ꯑꯍꯟꯗꯨꯒꯤ ꯋꯥꯡꯃꯗ ꯃꯥ ꯈꯛ ꯆꯠꯂꯔꯣꯏꯗꯕꯅꯤ ꯑꯍꯟꯗꯨꯅ ꯍꯥꯏꯕꯁꯤ ꯂꯣꯏ ꯇꯥꯔꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯁ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯑꯗꯨꯅ ꯌꯥꯝꯅꯁꯨ ꯀꯥꯏꯔꯦꯗ ꯑꯉꯥꯡ ꯍꯥꯏꯕ ꯑꯉꯥꯡꯁꯤ ꯃꯄꯨ ꯃꯕꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥꯗꯒꯤꯁꯨ ꯏꯁꯨꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯍꯥꯏꯔꯤꯅꯦꯕ ꯅꯨꯡꯁꯤꯕꯁꯨ ꯑꯩꯈꯣꯏꯁꯨ ꯈꯔ ꯄꯣꯛꯑꯦ ꯀꯔꯤꯒꯤꯅꯣꯗ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕꯅ ꯄꯣꯛꯄ ꯏꯅꯥꯎꯄꯥꯅ ꯄꯣꯛꯄꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯃꯈꯣꯏꯅ ꯄꯣꯛꯄ ꯏꯁꯨꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯌꯥꯝ ꯍꯦꯜꯂꯦꯕ ꯏꯄꯨ ꯂꯥꯏ ꯀꯥꯏꯅ ꯀꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯌꯥꯝꯕꯅ ꯁꯤꯗ ꯏꯆꯥꯁꯤꯡꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯖꯔꯝꯕꯗꯒꯤ ꯄꯥꯈꯪ ꯑꯣꯏꯖꯔꯝꯕꯗꯒꯤ ꯃꯌꯨꯝ ꯄꯥꯜꯂꯒ ꯄꯣꯔꯛꯄꯗꯨꯅ ꯑꯄꯨ ꯂꯥꯏꯒ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯃꯈꯣꯏꯅ ꯉꯥꯡꯉꯛꯄꯁꯦ ꯑꯗꯨꯒꯨꯝꯂꯕ ꯏꯁꯨ ꯅꯨꯡꯁꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨ ꯃꯕꯦꯟꯗ ꯎꯍꯟꯗ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯈꯔꯗꯤ ꯎꯍꯜꯂꯤ ꯈꯔꯗꯤ ꯎꯍꯟꯗꯦ ꯑꯉꯥꯡꯁꯤꯗ ꯃꯣꯏꯅ ꯈꯨꯄꯥꯡ ꯊꯥꯕꯤꯕ ꯐꯨꯕꯤꯕꯁꯤꯗ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯆꯩꯕꯤꯅꯨꯅꯦꯅ ꯃꯄꯨ ꯃꯕꯦꯟꯅꯅꯦ ꯃꯁꯨ ꯁꯣꯛꯈꯤꯅꯦ ꯋꯥꯖꯕꯁꯦ ꯉꯁꯥꯏ ꯃꯆꯥ ꯃꯃꯧꯁꯤꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯀ ꯐꯨꯖꯜꯂꯦꯕ ꯉꯁꯥꯏ ꯃꯅꯦ ꯃꯀꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯉꯁꯥꯏ ꯁꯌꯦꯡ ꯑꯁꯦ ꯇꯥꯞ ꯂꯥꯎ ꯄꯥꯏꯔꯒ ꯍꯦꯛ ꯆꯤꯡꯁꯤꯜꯂꯒ ꯊꯣꯡ ꯒꯝ ꯍꯦꯛ ꯂꯣꯟꯁꯤꯟꯕꯒꯨꯝꯕ ꯑꯁ ꯑꯣꯏꯗꯕ ꯌꯥꯝ ꯎꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗꯒꯤ ꯃꯄꯨ ꯃꯕꯦꯟꯗꯣ ꯅꯨꯡꯁꯤꯍꯟꯗ꯭ꯔꯒ ꯃꯃꯥꯔꯣꯝꯗ ꯃꯄꯥꯝꯂꯣꯝꯗꯒ ꯍꯦꯛ ꯅꯨꯡꯁꯤꯍꯟꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯩ ꯅꯨꯄꯥ ꯃꯌꯨꯝꯗꯅ ꯍꯦꯛ ꯀꯥꯏꯅꯍꯟꯕ ꯁꯤꯒꯨꯝꯕ ꯌꯥꯝ ꯎꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤ ꯀꯥꯏꯊꯔꯛꯄꯗꯨꯅ ꯑꯉꯥꯡꯗꯨꯅ ꯂꯧꯒꯗꯣꯏꯕ ꯊꯕꯛꯇꯨꯗꯤ ꯃꯃꯥꯅ ꯃꯄꯥꯅ ꯇꯧꯕ ꯊꯕꯛꯇꯨꯅꯤꯅ ꯍꯌꯦꯡ ꯑꯉꯥꯡꯗꯨꯅ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯕꯗ ꯃꯍꯥꯛ ꯉꯁꯥꯏꯒꯤ ꯃꯥꯏ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥꯗ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯈꯪꯉꯣꯏ ꯍꯥꯏꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯅꯦꯝꯄꯣꯛꯇ ꯃꯃꯧ ꯃꯥꯅ ꯅꯨꯡꯁꯤꯗꯕ ꯃꯀꯨ ꯃꯥꯅ ꯅꯨꯡꯁꯤꯗꯕꯒꯤ ꯃꯁꯛ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯃꯥꯏ ꯃꯄꯥꯝꯗ ꯅꯨꯡꯁꯤꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯗꯨꯅ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯕꯗ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯣꯟꯁꯤꯟꯈꯤꯅꯤ ꯍꯥꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯝꯖꯔꯤꯕ ꯃꯇꯧꯁꯦ ꯀꯅꯥꯗꯒꯤ ꯇꯝꯒꯦꯗ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯣꯡꯕꯁꯦ ꯏꯃꯥ ꯏꯄꯥꯅꯤꯅ ꯂꯥꯏꯅꯤꯅ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯣꯏ ꯏꯟꯒꯅꯤ ꯍꯥꯏꯕ ꯑꯗ ꯏꯟꯒꯗꯧꯕ ꯊꯕꯛꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯉꯥꯡꯁꯦ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯇꯝꯖꯁꯅꯨ ꯆꯠꯆꯁꯅꯨ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯝꯗꯤ ꯀꯥꯎꯍꯟꯒꯅꯨ ꯍꯥꯏꯕ ꯍꯟꯖꯜꯂꯛꯄ ꯃꯇꯝꯗ ꯂꯧꯔꯨꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯒ ꯑꯃꯨꯛ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯇꯧꯔꯛꯑꯦ ꯑꯣꯖꯥꯅ ꯀꯩ ꯇꯥꯔꯛꯑꯦ ꯃꯤꯁꯅ ꯀꯩ ꯇꯥꯔꯛꯑꯦ ꯁꯥꯔꯅ ꯀꯩ ꯇꯥꯔꯛꯑꯦ ꯍꯥꯏꯔꯒ ꯃꯥꯒ ꯑꯃꯨꯛ ꯂꯣꯏꯅꯕ ꯑꯗ ꯃꯩꯇꯩꯂꯣꯟꯁꯤꯁꯨ ꯑꯗꯨꯝ ꯉꯥꯡꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯅ ꯑꯣꯖꯥꯅ ꯇꯝꯕꯤꯕꯗꯨꯅ ꯂꯣꯟ ꯈꯨꯗꯤꯡꯃꯛ ꯇꯝꯃꯁꯅꯨ ꯇꯦꯛꯁꯕꯨꯛꯀꯤ ꯑꯗꯨꯒ ꯌꯨꯝꯗ ꯆꯪꯉꯛꯄꯅ ꯃꯩꯇꯩꯂꯣꯟꯗꯨꯒ ꯏꯪꯂꯤꯁꯀ ꯑꯇꯣꯞꯄ ꯂꯣꯟꯗꯨꯒ ꯄꯥꯟꯅꯗꯅ ꯃꯃꯥ ꯃꯄꯥꯅ ꯂꯣꯏꯅꯕ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯁꯦꯝꯕꯗ ꯑꯗꯩ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯈꯛꯇ ꯇꯝꯍꯟꯒꯗꯕ ꯅꯠꯇꯦ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯁꯨ ꯄꯨꯊꯣꯛꯄꯤꯅꯤ ꯂꯝꯖꯦꯟꯁꯨ ꯆꯦꯜꯍꯟꯅꯤ ꯑꯗꯩ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗꯅ ꯈꯩꯗꯦꯟ ꯀꯥꯕꯁꯨ ꯄꯨꯕꯤꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯄꯣꯠ ꯂꯩꯕꯗꯨꯁꯨ ꯁꯦꯜ ꯑꯃ ꯄꯤꯔꯒ ꯂꯩꯍꯟꯒꯅꯤ
ꯂꯩꯍꯜꯂꯒ ꯁꯤꯗ ꯍꯥꯞꯆꯜꯂꯣ ꯍꯥꯏꯒꯅꯤ ꯑꯗꯒꯤ ꯂꯩꯕꯥꯛ ꯂꯩꯇ꯭ꯔꯁꯨ ꯁꯨꯛꯆꯤꯡꯂꯝ ꯆꯥꯎꯕ ꯀꯧꯇꯥꯗꯕꯨ ꯑꯣꯏꯒꯦꯔꯥ ꯂꯩꯕꯥꯛ ꯈꯔ ꯍꯥꯞꯆꯜꯂꯒ ꯇꯤꯜꯍꯧ ꯃꯔꯨꯕꯨ ꯊꯥꯖꯤꯟꯒꯦꯔꯥ ꯑꯗꯒꯤ ꯍꯋꯥꯏ ꯃꯪꯒꯟꯕꯨ ꯊꯥꯖꯤꯟꯒꯦꯔꯥ ꯁꯤ ꯊꯥꯖꯤꯜꯂꯣ ꯅꯈꯨꯠꯅ ꯑꯗꯨꯒ ꯊꯥꯖꯤꯜꯂꯣ ꯁꯤ ꯍꯧꯔꯛꯄꯁꯤ ꯌꯦꯡꯉꯨꯀꯣ ꯍꯥꯏꯗꯅ ꯂꯩꯕꯨ ꯑꯣꯏꯔꯁꯨ ꯊꯥꯕ ꯇꯝꯕꯤꯅꯤ ꯑꯗꯩ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯂꯥꯟꯅ ꯆꯠꯄ ꯇꯝꯕꯤꯅꯤ ꯑꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅꯤ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯃꯥ ꯀꯧꯕ ꯉꯝꯃꯛꯏꯕ ꯊꯥꯛꯀꯤ ꯊꯧꯗꯥꯡ ꯄꯨꯔꯛꯏꯅꯤ ꯄꯥꯈꯪ ꯑꯃꯅ ꯃꯄꯥ ꯀꯧꯕꯒꯤ ꯊꯥꯛ ꯄꯨꯔꯛꯏꯅꯤ ꯂꯩꯔꯝꯗꯕ ꯃꯆꯥꯁꯤ ꯂꯩꯔꯛꯏꯅꯤ ꯁꯨꯈꯪ ꯈꯪꯅꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯦ ꯌꯥꯅꯕꯒꯤꯗꯃꯛꯇ ꯇꯤꯟꯅꯕ ꯉꯝꯃꯛꯏꯕꯅꯤ ꯑꯗꯨꯅꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯃꯗꯨ ꯌꯥꯝ ꯂꯥꯏꯕ ꯊꯕꯛ ꯑꯃꯅꯤ ꯆꯥꯛ ꯊꯤꯕꯗ ꯏꯃꯣꯏꯅꯨꯒꯤ ꯍꯥꯟꯅ ꯊꯤꯔꯒ ꯈꯪꯍꯜꯂꯒ ꯂꯣꯏꯔꯦ ꯏꯕꯦꯟꯊꯧꯒꯤ ꯍꯥꯟꯅ ꯀꯠꯂꯁꯤ ꯑꯗꯒꯤꯗꯤ ꯆꯥꯛꯁꯦ ꯅꯄꯨ ꯂꯩꯔꯒꯅ ꯄꯨꯄꯨꯒꯤ ꯄꯤꯔꯨꯔꯣ ꯏꯕꯣꯛꯀꯤ ꯄꯤꯔꯨꯔꯣ ꯑꯗꯒꯤ ꯏꯕꯣꯛꯀꯤ ꯔꯁꯛꯏꯅ ꯏꯄꯨ ꯏꯕꯣꯛ ꯁꯤꯅ ꯏꯄꯥ ꯄꯣꯛꯄꯒꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯕꯣꯛꯀꯤ ꯑꯃꯁꯨꯡ ꯄꯨꯄꯨꯒꯤ ꯃꯄꯥꯗꯨꯅ ꯁꯤꯅ ꯏꯙꯧꯒꯤ ꯁꯤꯅ ꯏꯕꯦꯟꯒꯤ ꯍꯥꯏꯗꯅ ꯁꯤꯅ ꯀꯀꯥꯒꯤ ꯁꯤꯅ ꯕꯥꯆꯧꯒꯤ ꯁꯤꯅ ꯅꯦꯅꯦꯒꯤ ꯁꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛꯁꯤ ꯃꯈꯥ ꯇꯥꯕꯁꯦ ꯆꯥꯛ ꯊꯤꯕꯗꯒꯤ ꯂꯣꯏꯅꯕꯗꯒꯤ ꯆꯥꯛ ꯆꯥꯕꯗꯒꯤ ꯃꯤꯡꯒꯧ ꯊꯥꯒꯧꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯔꯒ ꯆꯠꯄꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟꯆꯠꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯃꯛꯇ ꯅꯤꯡꯉꯁꯨ ꯉꯁꯥꯏ ꯖꯣꯏ ꯍꯥꯏꯔꯣ ꯍꯥꯏꯕꯗꯣ ꯃꯩꯇꯩꯗꯗꯤ ꯍꯥꯏꯔꯨꯔꯅꯨ ꯍꯥꯏꯕ ꯄꯨꯅꯦꯝꯃꯣ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯔꯣ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯕꯗꯨꯅ ꯌꯥꯝ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯥꯛꯆꯥꯔꯝꯗꯥꯏꯗ ꯈꯨꯠ ꯍꯥꯝꯇꯣꯛꯑꯣ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯒꯤꯗꯤ ꯂꯨꯈꯥꯛ ꯆꯥꯒꯨꯝꯗꯣ ꯁꯦꯡꯖꯜꯂꯣ ꯁꯤꯗ ꯍꯥꯞꯆꯜꯂꯣ ꯍꯥꯏꯗꯅ ꯈꯖꯤꯛ ꯈꯖꯤꯛ ꯁꯨꯝ ꯇꯝꯕꯤꯔꯒ ꯑꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯃꯒꯅ ꯅꯣꯡꯃꯅ ꯅꯍꯥꯛ ꯃꯩꯔꯥ ꯀꯠꯂꯣ ꯅꯣꯡꯃꯅ ꯃꯩꯔꯥ ꯀꯠꯂꯣ ꯑꯗꯒꯤꯗꯤ ꯏꯔꯨꯖꯊꯣꯛꯑꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯩ ꯈꯤꯇꯪ ꯆꯥꯎꯈꯠꯂꯛꯑꯒꯅ ꯋꯥꯏ ꯇꯩꯊꯣꯛꯄ ꯇꯝꯃꯣ ꯋꯥꯏ ꯁꯤꯠꯄ ꯇꯝꯃꯣ ꯍꯥꯏꯗꯅ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁꯇ ꯀꯩꯗ ꯑꯃꯨꯛ ꯄꯨꯊꯣꯛꯇꯅ ꯂꯣꯟꯆꯠꯁꯦ ꯁꯨꯝ ꯁꯦꯝꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯤ ꯇꯤꯟꯅꯔꯒ ꯃꯥꯡꯒꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯈꯤꯕꯁꯤꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯑꯣꯟꯅ ꯇꯩꯅꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯥꯅ ꯇꯤꯟꯅꯈꯤꯕ ꯃꯥꯒ ꯂꯣꯏꯅꯈꯤꯕꯗꯨꯅ ꯍꯦꯜꯂꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯃꯈꯛ ꯇꯤꯟꯅꯍꯜꯂꯣꯏꯗꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯤꯗꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯇꯤꯟꯅꯍꯟꯒꯗꯕꯅꯤ ꯆꯥꯛ ꯆꯥꯅꯒꯦ ꯃꯃꯥꯟꯅꯕꯒ ꯍꯥꯏꯔꯁꯨ ꯑꯩ ꯊꯤꯟꯕꯤꯒꯦ ꯆꯥꯔꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯂꯧ ꯂꯥꯛꯀꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯉꯥꯏꯒꯦꯀꯣ ꯍꯥꯏꯒꯗꯕ ꯅꯥꯊꯟꯗ ꯆꯠꯂꯣꯏꯁꯦ ꯍꯥꯏꯔꯣꯏꯗꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯛꯑꯕ ꯃꯇꯝ ꯀ꯭ꯂꯥꯁ 12 ꯇꯝꯃꯛꯑꯕ ꯃꯇꯝꯗꯒꯤꯗꯤ ꯑꯉꯥꯡꯁꯦ 12 ꯄꯥꯁ ꯇꯧꯔꯒꯗꯤ ꯃꯍꯥꯛ ꯐꯖꯅ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯁꯦꯝꯈꯤꯕꯗꯨꯅ ꯑꯃꯨꯛ 12ꯇꯩꯗꯤ ꯃꯥ ꯊꯥꯗꯣꯛꯈꯤꯕꯗ ꯍꯤꯡꯉꯒꯅꯤ ꯑꯗ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯅ ꯄꯤꯒꯗꯕ ꯄꯥꯎꯔꯧꯁꯤꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯃꯃꯤ ꯑꯃꯈꯛ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯨꯠ ꯍꯥꯏꯕꯗ ꯃꯃꯤ ꯑꯃ ꯌꯥꯎꯔꯤꯗꯣ ꯑꯗꯨ ꯂꯥꯏꯅꯤ ꯂꯥꯏꯗꯨꯅ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯈꯪꯗꯣꯏꯅꯤ ꯑꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯒꯅꯨꯀꯣ ꯍꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯗꯤ ꯆꯥꯍꯩꯗꯕ ꯅꯤꯁꯥꯁꯤꯃ ꯆꯥꯒꯅꯨ ꯑꯗꯨꯒ ꯇꯧꯍꯩꯗꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯐꯠꯇꯕ ꯂꯝꯆꯠꯁꯤꯃ ꯆꯠꯀꯅꯨ ꯀꯩꯒꯤꯅꯣꯗ ꯅꯨꯄꯤꯗꯨꯗ ꯅꯪꯅ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯂꯨ ꯃꯇꯝꯗ ꯑꯗꯒꯤ ꯅꯨꯄꯥꯗꯨꯗ ꯅꯨꯄꯤ ꯅꯪꯅ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯂꯨ ꯃꯇꯝꯗ ꯀꯧꯔꯛꯀꯗꯣꯏꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯃꯥ ꯏꯄꯥꯕꯨ ꯈꯣꯡꯒꯣꯏꯅꯒꯅꯨꯀꯣ ꯍꯥꯏꯗꯅ ꯑꯗꯒꯤ ꯅꯤꯁꯥꯁꯤꯅ ꯍꯦꯛ ꯆꯥꯈ꯭ꯔꯕꯗ ꯅꯪ ꯐꯕ ꯉꯝꯃꯔꯣꯏꯗꯕꯅꯤ ꯑꯗꯨꯝ ꯂꯩꯁꯟꯈ꯭ꯔꯗꯕꯅꯤ ꯑꯗꯨꯅ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤꯁꯤꯗ ꯅꯍꯥꯛꯅ ꯅꯤꯁꯥ ꯆꯥꯔꯒ ꯉꯥꯎꯔꯒ ꯑꯗꯨꯝ ꯃꯥꯡꯍꯟꯕꯗꯣ ꯅꯪꯅ ꯊꯟꯗ ꯃꯥꯡꯗꯧ ꯅꯠꯇꯦ ꯅꯪꯒ ꯂꯣꯏꯅꯕ ꯑꯃꯨꯛ ꯃꯥꯡꯗꯣꯏꯅꯤ ꯑꯗꯨꯅ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯑꯃꯨꯛ ꯃꯥꯡꯗꯣꯏꯅꯤ ꯃꯊꯪ ꯁꯟꯗꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯐꯠꯇꯦꯀꯣ ꯆꯤꯟꯖꯥꯛ ꯐꯠꯇꯕ ꯆꯥꯒꯅꯨ ꯅꯨꯄꯤꯅ ꯅꯨꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ ꯑꯗꯨꯒ ꯅꯨꯄꯥꯅ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯃꯤ ꯄꯣꯛꯄ ꯃꯤ ꯁꯥꯔꯤꯕ ꯏ ꯑꯉꯧꯕ ꯍꯥꯏꯕꯁꯦ ꯌꯥꯔꯤꯉꯩ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯀꯣꯏ ꯆꯥꯁꯥ ꯍꯥꯏꯗꯅ ꯏꯁꯨꯁꯤꯡ ꯍꯥꯏꯗꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯥꯛꯀꯗꯕꯅꯤ ꯇꯥꯏꯕꯪꯒꯤ ꯆꯥꯔꯧ ꯃꯔꯧꯅꯔꯨꯕ ꯃꯇꯝꯗ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯍꯦꯛ ꯈꯣꯡꯗꯥꯔꯨꯕꯗ ꯂꯥꯏꯑꯣꯏꯕ ꯍꯥꯏꯕꯁꯤꯅꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟ ꯄꯣꯟꯇꯦ ꯃꯤ ꯄꯣꯛꯄ ꯏꯁꯦ ꯃꯤꯀꯨꯞ ꯑꯃꯗꯅꯤ ꯉꯁꯥꯏꯒꯤ ꯅꯥꯎꯄꯨꯒꯗꯣꯏꯁꯦ ꯑꯗꯨꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ
nata oida tawanganu hairang lonja charamanu lairang lonchin chilamganu karigumba hairang lonja cha khiba lairang lonchin chingkhiba taragadi mapuna thaba hairu lemna mangde laisa laisana pakhang oina ngasai mapa oiba laisa laisana mama oithora adi mangjari base angang duda sunate nupa sumangjai nupi sumangjai nupa nupi anigi mama mapa oibadasu sagai salai dasu loi mangjai aduga jati dugi mai phurup dugi kanglo phurup dasu mangjai yam cheksingadabani hojiki matam sidi angakpa matamni karigino phatti na haibasida isa mana mayum palabada paliba mafam dudagi satokpada ngasai amadong palhanbada hauna dena hayaga kadegeda mi taunada thabak sunatabnina hairaga nupa gase amada mayum palhanbada kaymo ikai khangdeba tawganu haidaba aruga siruba makti natedana hema haigumba mama pa ne sawgapigwa mumba adegidi angang sing pakhang macha ijadabi piba adegi ijadabi lawba mase yamna tawhaidaba thabakni maramdi karigeno da phuna chainaraga gold medal phangakpa suru no moga ngasai masak maran phangakpa lanthum phangakpa nate tawhaidaba thabak tawbai sel lawnabani yaringi mase ekhoina thinggadabani aduna aidi lining ba amo oina sahi kunthra se lining urabanina phattabasu adugi matik khangjai maramdi lining ba sida ekhoina chaba yai yadi ase ate tai na sadaba yadi haiba potse ekhoina khangi yai haiba se ekhoina khangi aduga malemgi lining lon sigisu ekhoina khara khangjai adagi miyoi ba ekhoi sina karigi la ino aduga ekhoi kaidongai bau leidoino aduga ekhoi amuk sigidoini habisisu ai khangjai aduna ngasai miyoi ba maitai ekhoina maitai lining de ada maitai lining da basina maitai lining sattaba maitai singna maitai aikhoibo maitai lining saliba aikhoibo maitai nattaba karamba phurukki makhada aikhoibu mikha polhange hairiba noga haina hangningmaga yaure marak marakta maramdi maitai sigida makta wajaba ise hauji maitai gi lo leitabnina aikhoi si ngasai gi adom atonba phurukta leijai haiba maitai aikhoi si nga thongmada yawba aikhoi maroi mapangumna yawdasu yadaba aduga sannabalai sanadaba nga thongmada nga duda nga matumni laukhala sakhiba maroi di sabidaba adumai tawdana sanadaba maitai oiriba punsisina maitai salai tare maitai lining ningba aikhoidaga yam saibiba adana saibiriba maitai lining daba sida hangningiba aina karamba maitai nattaba singi phuruptugi makhada mikha polhalaga maitai ekhoise thambiramge hairibano lisinganiga kuntaru fauda maitai oidaba maitai salai taret punamaktaga hangningba yawi adana matam laiba khibikta haibam khangde hainingbasina ai yam phayidi na chadaba aduga lining obasina sahi kunthra bogde aise lining jabasida akaibadi amta aidi tawjadabanina ngasai aina hingakpada ngasai aina laisang saba matam aigi semkalibasida lairiba khudimak singsida ngasai mingondagi nirubasu nataba aduga ngasai semiba punamak singasida ngasai semkatpa sida ngamaiba punamak singsida aina aingonda ngamaiba mayamse noi laidingune lining adi param sengadi warimda imoinu khoiramaga sakhumda sa thongagabu imoinu na yagadro sentho asu sokpi piroi adagi warimda panthau ningaga panthau na yadaba thabak tawragabu kai nungai doin warimda ngasai panthau gi lining duga manarabadi nungai dare imoinu duna pamjaba nga thongadi nungai dare imoinu na pamdaba sa thongadi kaidagi yadoiba amusuno ini imoinu ira thongni waksingi tarani thoini pamsida katkibasina khokalam aduga ngasai yusina thakibasina aduga sa sina chagibasina akhoi chinjakse
adana ngasaygi lai ningba numitta yu thaksan ngamiba lai ningba numitta sa sa ngami dubu maitai salai tarena kai ding nungai duin adana ona tainan sale adu su satla ningde adana palem pandogi thawjal sina e sabu bu kai dogi hektai sabu yadabani mi hu ne henjan na saksi ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤ ꯆꯥꯕ ꯍꯥꯏꯁꯦ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯑꯃ ꯆꯥꯈ꯭ꯔ ꯂꯣꯏꯔꯕ ꯅꯨꯡꯗꯥꯡ ꯑꯃ ꯆꯥꯈ꯭ꯔ ꯂꯣꯏꯔꯒ ꯄꯪꯊꯣꯡꯗ ꯊꯣꯡꯉꯒ ꯆꯥꯛꯁꯤ ꯉꯥꯃꯨꯛꯇꯧꯅ ꯆꯥꯕ ꯌꯥꯄꯣꯟꯇꯦ ꯑꯅꯤꯔꯛ ꯈꯛꯇꯅꯤ ꯃꯥꯏ ꯆꯥꯒꯗꯕ ꯑꯗꯩ ꯍꯥꯏꯔꯤꯕ ꯆꯥꯛꯇꯣ ꯂꯨꯈꯥꯛ ꯆꯈꯥꯛꯇꯣ ꯂꯣꯏ ꯆꯥꯏꯔꯒ ꯊꯝ ꯌꯥꯄꯣꯟꯇꯦ ꯂꯣꯏꯁꯟꯒꯗꯕꯅꯤ ꯂꯨꯈꯥꯛꯇꯨꯗꯒꯤ ꯊꯣꯛꯂꯛꯏꯕ ꯐꯠꯇꯕ ꯍꯌꯤꯡ ꯏꯜꯂꯒ ꯃꯗꯨꯗꯒꯤ ꯂꯥꯛꯀꯗꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝ ꯄꯨꯝꯃꯛꯑꯒ ꯅꯥꯒꯗꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩꯅ ꯂꯥꯏ ꯅꯤꯡꯖꯕꯗꯒꯤ ꯑꯩꯅ ꯂꯥꯏ ꯅꯤꯡꯕꯗꯒ ꯐꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯈꯪꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯖꯥꯇꯤ ꯕꯤꯖꯥꯇꯤꯒꯤ ꯋꯥ ꯂꯩꯇꯅ ꯂꯥꯏꯁꯤ ꯅꯤꯡꯉꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯂꯥꯏꯁꯤ ꯅꯤꯡꯕꯗꯒꯤ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯑꯃꯨꯛ ꯐꯍꯜꯂꯦ ꯈꯔ ꯃꯈꯩ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯂꯥꯏ ꯅꯤꯡ ꯑꯁꯤ ꯍꯥꯏꯕ ꯑꯃꯨꯛ ꯂꯥꯏꯕꯛꯇ ꯂꯩꯁꯥ ꯅꯝꯕ ꯉꯝꯖꯔꯦ ꯑꯗꯒꯤꯗꯤ ꯄꯂꯦꯝ ꯕꯟꯗꯧ ꯊꯧꯖꯥꯟꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯐꯤ ꯑꯃ ꯐꯅꯦꯛ ꯑꯩꯒꯤ ꯂꯥꯛꯇ ꯑꯌꯥꯝꯕꯅ ꯐꯅꯦꯛ ꯁꯦꯠꯂꯒ ꯏꯆꯥ ꯂꯩꯁꯥꯕꯤꯁꯤꯡꯅ ꯐꯤ ꯑꯃꯃꯝꯒ ꯂꯣꯏ ꯌꯥꯟꯖꯩ ꯑꯗꯩ ꯄꯂꯩꯃꯥꯁꯤꯡꯁꯤꯅ ꯃꯧ ꯅꯍꯥ ꯑꯣꯏꯔꯁꯨ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯒ ꯀꯣꯛꯀ ꯀꯨꯞꯆꯗꯅ ꯉꯁꯥꯏꯒꯤ ꯊꯧꯒꯜꯂꯣꯟ ꯊꯛꯁꯤ ꯈꯥꯁꯤꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯑꯩ ꯅꯤꯡꯕꯁꯤꯡꯁꯦ ꯑꯗꯒꯤ ꯑꯉꯥꯡ ꯄꯤꯕꯥꯁꯤꯡ ꯄꯟꯊꯧ ꯁꯦꯠꯄꯁꯤꯡ ꯈꯨꯗꯩ ꯅꯥꯃꯩꯒ ꯍꯥꯞꯇꯅ ꯂꯦꯡꯌꯥꯟꯒ ꯌꯥꯎꯗꯅ ꯂꯥꯛꯏ ꯑꯗꯨꯅ ꯌꯥꯝ ꯐꯖꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯦꯝꯒꯠꯂꯤꯕ ꯁꯥꯒꯠꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗ ꯑꯩ ꯏꯊꯟꯇꯅ ꯃꯗꯨꯒꯤ ꯃꯤꯡꯆꯠ ꯂꯧꯅꯤꯡꯗꯦ ꯑꯩꯒꯤ ꯂꯥꯏꯐꯝꯗ ꯂꯥꯛꯏꯕ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯔꯒ ꯁꯦꯝꯒꯠꯃꯤꯟꯅꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯒꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯑꯃꯨꯛ ꯑꯩꯅ ꯂꯧꯔꯣꯏ ꯍꯥꯏꯕ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯄꯤꯊꯣꯛꯑꯣꯏ ꯑꯩꯅ ꯄꯤꯊꯣꯛꯒꯗꯕ ꯃꯐꯝꯗꯤ ꯆꯟꯅꯐꯝ ꯈꯪꯅ ꯏꯃꯥ ꯂꯩꯁꯦꯝ ꯏꯅꯥ ꯂꯣꯏꯁꯪꯗ ꯑꯩ ꯄꯤꯔꯝꯒꯅꯦꯕ ꯑꯗꯩ ꯏꯃꯥ ꯂꯩꯁꯦꯝ ꯏꯅꯥ ꯂꯣꯏꯁꯪꯒꯤ ꯊꯧꯃꯤꯁꯤ ꯑꯩꯒ ꯂꯣꯏꯅꯕ ꯐꯥꯎꯗꯤ ꯐꯔꯅꯤ ꯑꯩꯒ ꯂꯣꯏꯅꯍꯧꯗ꯭ꯔꯕ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯧꯗ꯭ꯔꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯅ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯃꯕꯨꯛ ꯐꯠꯂꯛꯇ꯭ꯔꯕ ꯂꯣꯏꯅꯕ ꯁꯦꯟꯅꯕ ꯉꯝꯃꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯒꯣꯔꯃꯦꯟꯗ ꯁꯤꯟꯅꯧ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯔꯤꯅꯤ ꯃꯔꯝꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯒꯅꯨ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯃꯩꯇꯩ ꯂꯥꯏꯅꯤꯡꯒꯤ ꯑꯩꯒꯤ ꯂꯥꯏꯀꯣꯟ ꯄꯟꯊꯧ ꯂꯥꯏꯀꯣꯟꯗꯨꯗꯤ ꯑꯩꯅ ꯊꯣꯜꯂꯝꯕ ꯃꯤꯡꯗꯨꯗꯤ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯅ ꯁꯤꯒꯤ ꯑꯩꯉꯣꯟꯗ ꯀꯠꯊꯣꯛꯄ ꯉꯝꯃꯛꯏꯁꯦ ꯂꯥꯏꯅꯤꯡꯁꯤꯅꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯉꯁꯥꯏꯒꯤ ꯃꯔꯤ ꯃꯔꯤ ꯁꯝꯅꯔꯒꯗꯤ ꯂꯣꯏ ꯇꯥꯛꯑꯦ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯆꯔꯦ ꯇꯥꯛꯆꯕ ꯅꯠꯆꯗꯦ ꯑꯗꯣ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯕꯦꯟꯅ ꯈꯥꯖꯤꯜꯂꯒ ꯀꯥ ꯃꯅꯨꯡꯗ ꯌꯣꯛꯄ ꯃꯆꯥꯗꯨꯗꯤ ꯑꯍꯜ ꯂꯃꯟꯗꯨꯅ ꯌꯥꯝꯅ ꯍꯦꯛ ꯆꯛꯆꯥ ꯐꯤꯗꯥ ꯃꯁꯛ ꯈꯪꯉꯤꯕ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯃꯁꯛ ꯈꯪꯉꯤꯕ ꯃꯩꯇꯩꯒꯤ ꯆꯠꯅ ꯂꯤꯛꯂꯝꯁꯤꯕꯨ ꯈꯪꯉꯤꯕꯅ ꯃꯆꯥ ꯃꯁꯨꯗꯣ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯝ ꯇꯥꯔꯣꯏ ꯁꯤꯃ ꯂꯩꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯂꯦꯝ ꯄꯟꯗꯧ ꯊꯧꯖꯥꯟꯅ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯈꯠꯂꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯗ ꯑꯩꯈꯣꯏ ꯃꯌꯨꯝ ꯍꯤꯡꯒꯣꯜ ꯀꯥꯏ ꯍꯥꯏꯕꯗꯨꯁꯨ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯄꯣꯛꯂꯛꯄꯗꯒꯤꯗꯤ ꯂꯟ ꯊꯨꯝ ꯌꯥꯝ ꯆꯥꯎꯈꯠꯂꯤ ꯑꯗꯨꯒ ꯇꯥꯏꯕꯪꯒꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯃꯌꯨꯝ ꯍꯤꯡꯒꯣꯜ ꯌꯥꯝ ꯀꯥꯏꯊꯣꯛꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯊꯕꯛ ꯁꯨꯁꯤ ꯊꯕꯛꯁꯦ ꯁꯨꯔꯒꯗꯤ ꯍꯤꯡꯒꯣꯜꯁꯦ ꯀꯣꯏꯔꯒꯗꯤ ꯍꯤꯡꯒꯣꯜꯁꯤꯗꯒꯤ ꯊꯣꯛꯂꯛꯏꯕ ꯃꯍꯩ ꯃꯔꯣꯡꯗꯨꯅ ꯉꯁꯥꯏꯒꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯂꯟꯁꯦ ꯄꯤꯈꯠꯂꯛꯄꯅꯤꯅ ꯍꯤꯡꯒꯣꯜ ꯉꯁꯤ ꯌꯣꯟꯊꯣꯛꯅꯤꯡꯗꯦꯕ ꯄꯥꯝꯃꯨꯏ ꯍꯥꯏꯕ ꯑꯗꯨꯒ ꯃꯤꯁꯨ ꯈꯟꯅꯕ ꯂꯩꯇꯦ ꯍꯥꯏꯕ ꯉꯁꯥꯏ ꯊꯕꯛ ꯁꯨꯕꯁꯤꯅ ꯊꯕꯛꯇꯗ ꯋꯥꯈꯜꯁꯦ ꯂꯩꯕꯅ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯏꯍꯥꯎꯗ ꯍꯥꯎꯋꯦꯕ ꯊꯕꯛ ꯁꯨꯔꯒ ꯆꯥꯕꯁꯦ ꯊꯕꯛ ꯁꯨꯗꯅ ꯁꯒꯥꯏ ꯇꯣꯡꯉ ꯆꯥꯕꯁꯤꯗꯤ ꯍꯥꯎꯇꯦꯗꯅꯦ ꯉꯁꯥꯏ ꯃꯥꯅ ꯍꯨꯃꯥꯡꯗꯣ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯗꯕ ꯃꯤꯁꯤꯅꯅꯦꯕ ꯃꯥꯂꯦꯝꯁꯤꯒꯤ ꯂꯩꯍꯥꯎꯁꯤ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯍꯤꯡꯒꯣꯜ ꯌꯣꯟꯊꯣꯛꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯕ ꯑꯩꯗꯤ ꯍꯟꯗꯛꯅ ꯀꯣꯕꯤ ꯊꯥꯔꯅꯤ ꯍꯌꯦꯡꯅ ꯍꯪꯒꯥꯝ ꯊꯥꯔꯅꯤ ꯑꯂꯨ ꯊꯥꯔꯅꯤ ꯋꯥꯍꯩ ꯊꯥꯔꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯄꯅꯥꯎ ꯁꯤꯡꯅꯥꯎ ꯊꯥꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯎꯔꯨ ꯃꯥꯏꯔꯦꯟ ꯊꯥꯔꯅꯤ ꯇꯣꯔꯕꯣꯠ ꯊꯥꯔꯅꯤꯅ ꯈꯪꯉꯤꯕ ꯑꯩꯉꯣꯟꯗꯗꯤ ꯃꯥꯂꯦꯝꯁꯦ ꯃꯆꯤ ꯑꯃꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯅꯤꯡꯗꯦ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯊꯛꯁꯤ ꯊꯧꯒꯥꯏꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯃꯥꯅ ꯀꯣꯏꯁꯜꯂꯛꯄꯗ ꯌꯥꯝ ꯆꯥꯎꯅ ꯀꯣꯜꯂꯤꯁꯦ ꯊꯕꯛ ꯁꯨꯕꯅꯁꯨ ꯊꯛꯁꯤ ꯊꯧꯒꯥꯏꯁꯦ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯁꯤ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯦ
ꯏꯁꯥꯅꯁꯨ ꯈꯪꯕꯅꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯈꯥꯗ ꯆꯠꯁꯤ ꯑꯍꯟꯅ ꯑꯍꯜ ꯑꯣꯏꯍꯟꯁꯤ ꯑꯉꯥꯡꯅ ꯑꯉꯥꯡ ꯑꯣꯏꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛꯁꯨ ꯍꯩꯁꯤ ꯂꯥꯏꯁꯨꯁꯨ ꯍꯩꯁꯤ ꯑꯗꯨꯒ ꯄꯨꯛꯆꯦꯜꯁꯨ ꯆꯥꯎꯁꯤ ꯃꯤꯅꯨꯡꯁꯤꯁꯨ ꯂꯩꯁꯤ ꯂꯥꯏꯁꯨ ꯅꯤꯡꯁꯤ ꯂꯣꯏ ꯐꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯄꯟꯊꯧꯅ ꯊꯝꯕꯤꯔꯝꯈꯤꯕ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯑꯗꯨꯒꯤ ꯄꯨꯕꯤꯕꯁꯦ 이우 우대 ꯄꯟꯊꯧ ꯃꯁꯤꯡ ꯑꯌꯥꯝꯕ ꯑꯗꯨ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯗ ꯆꯠꯆꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯔꯛꯄꯗꯒꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯆꯠꯄꯗꯤ ꯑꯌꯥꯝꯕ ꯌꯥꯝꯅ ꯌꯥꯝꯖꯔꯦꯁꯨ ꯊꯦꯡꯅꯩ ꯑꯗꯨꯒ ꯄꯟꯊꯧꯒꯤ ꯂꯥꯏꯐꯝꯁꯤꯃꯛꯇꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯆꯠꯆꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯒꯤ ꯃꯁꯤꯡ ꯌꯥꯝ ꯍꯦꯟꯕꯁꯦ ꯁꯤꯁꯨ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯑꯗꯨꯝ ꯎꯖꯔꯦ ꯄꯟꯊꯧ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄ ꯈꯨꯔꯝꯕꯒꯤ ꯃꯇꯥꯡ ꯂꯥꯛꯆꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯗꯤ ꯑꯄꯣꯛꯄ ꯈꯨꯔꯝꯕꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯕꯤꯕꯁꯦ 이우 우대 ꯈꯪꯍꯟꯕꯁꯦ 우대 ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯣꯟ ꯍꯥꯏꯇꯥꯔꯦ ꯂꯣꯟꯁꯤꯗ ꯂꯥꯛꯆꯔꯛꯄ ꯃꯇꯝꯗꯁꯨ ꯂꯣꯟꯁꯦ ꯃꯩꯇꯩ ꯂꯣꯟ ꯅꯠꯇꯕ ꯏꯪꯂꯤꯁꯀꯨꯝꯕ ꯉꯥꯡꯉꯛꯄꯗ ꯍꯔꯥꯎꯕ ꯃꯩꯇꯩ ꯂꯣꯟꯗ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯩꯇꯩꯁꯦ ꯃꯅꯤꯄꯨꯔꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯕꯅꯤ ꯃꯩꯇꯩꯂꯣꯟꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯦ ꯃꯥꯗꯤ ꯏꯪꯂꯤꯁꯅ ꯍꯦꯟꯅ ꯈꯪꯉꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯍꯣꯏ ꯏꯪꯂꯤꯁ ꯈꯪꯕꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯦꯝꯅ ꯊꯝꯕꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯃꯃꯤ ꯇꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯈꯨꯔꯝꯕꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡꯁꯤꯡꯗ ꯁꯦꯝꯕꯤꯕꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯅꯩꯅꯕ ꯌꯥꯕ ꯃꯇꯥꯡ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄꯁꯦ ꯄꯟꯊꯧꯅꯁꯨ ꯍꯧꯖꯤꯛ ꯈꯨꯔꯝꯕ ꯄꯨꯕꯤꯒꯗꯕꯅꯤꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯔꯥꯎ ꯀꯨꯝꯍꯩꯒꯨꯝꯕ ꯑꯣꯏꯅ ꯄꯨꯕꯤꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯤꯒꯨꯝꯕꯔꯣꯝꯗ ꯑꯣꯏꯅ ꯄꯨꯕꯤꯕꯁꯦ ꯁꯤꯁꯤꯅ ꯍꯌꯦꯡ ꯑꯉꯥꯡꯒꯤ ꯋꯥꯈꯜꯗ ꯊꯛꯁꯤ ꯈꯥꯁꯤ ꯑꯗꯨꯝ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯑꯗꯨꯝ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄ ꯄꯨꯕꯤꯕ ꯑꯗꯩ ꯑꯉꯥꯡꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯗꯩ ꯃꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯅꯦꯕ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯦ ꯃꯤꯠ ꯎꯕ ꯂꯥꯏꯅꯤ ꯃꯍꯥꯛꯄꯨ ꯍꯦꯟꯕ ꯂꯥꯏ ꯂꯩꯇꯦ ꯏꯃꯥ ꯏꯄꯥꯕꯨ ꯍꯦꯟꯕ ꯂꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯔꯤꯒꯤ ꯂꯥꯏꯅꯦ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯛꯄꯤꯔꯤꯕ ꯇꯝꯕꯤꯔꯤꯕ ꯏꯃꯥ ꯏꯄꯥꯁꯤꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯃꯥ ꯏꯄꯥꯁꯤꯅ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯁꯥꯒꯩꯒꯤ ꯍꯥꯏꯔꯒꯗꯤ ꯀꯅꯥꯗꯒꯤ ꯑꯣꯟꯈꯤꯕꯅꯣ ꯂꯥꯏꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯍꯟꯗꯨꯅ ꯁꯤꯈꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯑꯄꯣꯛꯄ ꯍꯥꯏꯁꯤꯗꯤ ꯃꯤ ꯑꯩꯈꯣꯏꯗꯒꯤ ꯑꯣꯟꯈꯤꯕꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦ ꯑꯗꯨꯅꯕꯨ ꯁꯥꯒꯩꯗꯨꯒꯤ ꯑꯄꯣꯛꯄ ꯍꯥꯏꯅꯦꯕ ꯑꯄꯣꯛꯄꯁꯤꯗ ꯀꯩ ꯀꯧꯒꯦꯗ ꯏꯕꯨꯙꯧ ꯕꯦꯟꯙꯧ ꯍꯥꯏꯅꯦꯕ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯦ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯊꯛꯁꯤ ꯊꯧꯋꯥꯏꯁꯦ ꯃꯤꯡꯒꯧ ꯃꯩꯇꯩꯂꯣꯟꯁꯤꯁꯨ ꯍꯤꯡꯀꯠꯂꯦ ꯍꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯑꯄꯣꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯝ ꯄꯥꯛ ꯆꯥꯎꯅ ꯍꯥꯏꯖꯔꯕꯗ ꯀꯅꯥꯒꯨꯝꯕꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗ ꯋꯥꯈꯜꯁꯨ ꯁꯣꯟꯊꯕꯤꯒꯅꯨ ꯍꯧꯈ꯭ꯔꯒꯗꯤ ꯍꯧꯈ꯭ꯔꯦ ꯀꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯧ ꯂꯧꯕ ꯅꯨꯄꯥꯁꯤꯅ ꯁꯥꯒꯩꯒꯤ ꯂꯥꯏ ꯊꯧꯒꯜ ꯇꯧ ꯌꯥꯗꯦ ꯍꯥꯏꯕ ꯆꯦꯜꯂꯕ ꯅꯨꯄꯤ ꯂꯧꯕꯁꯦ ꯑꯗꯨꯅ ꯁꯤ ꯌꯥꯗꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯕ ꯅꯨꯄꯤꯁꯤꯅ ꯃꯧ ꯑꯣꯏꯔꯒ ꯃꯌꯨꯝ ꯄꯥꯜꯂꯒ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗꯨꯒꯤ ꯍꯩ ꯂꯩꯁꯦ ꯑꯃꯨꯛ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯏꯁꯥ ꯏꯕꯨ ꯏꯁꯤꯡ ꯍꯩꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯊꯛꯁꯤ ꯊꯧꯒꯥꯏ ꯆꯠꯅꯕꯤ ꯍꯥꯏꯁꯦ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯇꯞ ꯇꯞꯅ ꯑꯗꯒꯤ ꯃꯧ ꯃꯥꯒꯤ ꯃꯆꯥꯗꯨꯅ ꯀꯩꯁꯨ ꯇꯧꯖꯗꯕ ꯑꯉꯥꯡꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯄꯥꯗꯨꯗꯤ ꯅꯨꯄꯤ ꯑꯅꯤ ꯁꯨꯕꯅꯤ ꯃꯥꯏ ꯃꯃꯥꯗꯨꯗꯤ ꯃꯌꯨꯝ ꯑꯃꯗ ꯄꯥꯜꯂꯒ ꯂꯥꯛꯄꯅꯤ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯂꯥꯏꯒꯤ ꯊꯧꯒꯜ ꯆꯪꯕ ꯌꯥꯗꯦꯕ ꯂꯥꯏꯅꯤꯡ ꯆꯪ ꯌꯥꯗꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯂꯣꯟ ꯃꯩꯇꯩꯂꯣꯟꯁꯦ ꯑꯄꯣꯛꯄ ꯈꯣꯏꯔꯝꯕꯗꯒꯤ ꯂꯣꯏ ꯂꯥꯛꯑꯦ ꯀꯩꯒꯤꯅꯣꯗ ꯆꯦꯡ ꯂꯐꯣꯏ ꯍꯩꯈꯜ ꯂꯩꯈꯜ ꯍꯥꯏꯔꯒ ꯃꯩꯇꯩꯂꯣꯟꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏꯁꯤꯅ ꯑꯗꯒꯤ ꯌꯦꯛꯊꯣꯛꯅꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯉꯥꯡꯅ ꯃꯉꯥꯡ ꯂꯧꯅꯕ ꯂꯨꯋꯥꯡꯅ ꯂꯨꯋꯥꯡ ꯂꯧꯅꯕ ꯍꯥꯏꯔꯤꯕ ꯁꯨꯝꯕ ꯌꯦꯛꯊꯣꯛꯄꯁꯤꯅ ꯑꯃꯨꯛ ꯁꯥꯒꯩꯒꯤ ꯏꯄꯥ ꯏꯄꯨ ꯄꯣꯛꯄꯒꯤ ꯂꯥꯏꯁꯦ ꯑꯃꯨꯛ ꯄꯥꯏꯕ ꯌꯥꯗꯦ ꯊꯧꯒꯜ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯁꯦꯝꯂꯣꯟ ꯌꯨꯝꯕꯥꯜꯂꯣꯟ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯄꯣꯛꯄ ꯈꯣꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏ
tapna tapna amung la aduga lol haiba sidi masidi haibada kaide haiba lambi chatpadugi karigumba aikoina lamamdagi lamam chatpa matamda lekai dui maming do khangdabada maki irambaduna paraga aikoi adrida lon do khang hem mado lairi haibada kaide lon khangbada kaide ada khwaidagi magi jati bijati punamaki oina mapa lon mama lon sidi haitaba suya yade aduna lairikna ngasai saru ahum tarai mangda haiba tare lon khudum khangba tare aduga tarai mangda tare na ai hawraphamgi lon aikoi maitai ni na maitai lon si yam khangba mathau tai adu matam leiba kibikta ima ipa oiriba ahal laman punamaksing sina aikoi gi maitai lon si yam khangaba aduga maitai lon si da khangba nupa nupi se masina English lo la patsu phajani haiba aduga atopa lon ngang ba su phajani haiba akhoi maitai gi adang ngasai gi maitai lo ngang ba sidi akhoi di lon se namdai haiba ngasai gi namdai haibe maramdi ima haibane ba khoin kawbusi adagi di ngasai gi ipa duda apokpa ipa ibungo adagi di ima ibemma adai indomsa adai palem sakpi panthau sakpa adagidi sum lon si akhoi maitai lon si dis main taraga lei se namsalaga ngangi aduga leiton si am tum mi am sengi ha kaigino da lei haise lei haise aduna ngasai gi ising haise nga sak ensang sapu uyan phamung mongpa mongum mopak fida phadi asmaina mai ta thoage khong ham toge haina chak chara si chak loire cham thak si ising khar thakke haise akoi gi maitai lon che yam phajai aduna maitai lon sine hek phajaba nupa nupi aduna hayeng leibak ki mapi mapa oi bidi yam phajani haba maram di kai gi no hai matamda mana ngasai gi English ta ngasai gi English hai taba haidi haijaroi aina thengna jabada aigi sengkok senai se adum haibiyo haiba aina aduga magi kana ba function mayam magi masak mayang sanabiduna English na haibiyo haiba adu moina sideda ka je holy water ga haijal le haiba adu aina laite haite pam de haiba side hida ana adum haibiyo haiba aduga magi sina nabada phabani sina sida phabani sina ning thungbani haiduna English ta haibiyo haiba Hindi wera so aduma haibiyo haiba aduga sengkok senya haisina sengi khwaidagi makok yai haisina pakthokra thokpa haibiyo English na haibiyo haiba adana ngasagi coil ga haina smai haiba adagi salai tereki firanje salai tereki firan hayo adaidur magi function mayam color sing do haibada kasu kaide adana 7 color bamboo ga ne tausanba akoi smai tawa adu kaigino haida ngasai maitai longi masak to miduna khangdabagi ngasai English to hapsalaga ithorokpada pharak tarin he aduna di hayeng aikoina maitai lon khangdabana maitai lon khangdabmina ngasai lebak semsuya yaro he aduna ngasai gi thagi lei lakpa matamda ngasai gi angang nupi machado thagi leibu hekla abadi ahan ma lakpa numito nungdang oigera adai khangogdagana khangogdre khangbu khangabadi cheng smai tawaga pijau haiba smaina khatang hapaga hain pijau haiba cheng je ada cheng do pijara kaigino haiba matamda magi iram khonglam chumnaba adagi khangapa nungdang do egana nungdang da khangre aduga ngasai irujaba yaba matam egana yare ahing do egana khangdragadi khangre nongala khangagadi wangbrenga ireima da hairoba lala tolamda cheng smaina sina mut kaweba smaina paiba sina si akoi nupa nupi loi khangba yai haiba akoi nupa ne na chawcha chatpin haiba sina mut kaweba smaina leiba sina cheng mut ahum hapani lala tonduda lei angangba ma hapani aduga ngasagi ireima ibenthau aigi isa nupi se ngasidi mitam sure thagi leila aduna isa sigi iram khonglam se chumhan biu yensu helan binu wasu walan binu
aduga mapuroiba kainabasu tawhanbino ahanba khongphamsu kahenbino macha nupa nupi poktuna mama mi matik mayai sienba oihanbiyu adana ngasai punsi nungsangba pibiyu ko haidana kathok kadamne hai ada mama na khangaga mapana su angang do lai khorambiru su habi ya heba adagi mama na su adugi do khangadamne hai adan karigino haida thagi lei lakpasida mi migi laiba ki masak ta eba akhoi nupi oibise maramdi kaigino hai matamna macha po oi adagi di mayum palaga si halakani asi mapuroi kaina ni gai se akhoina numit thaban su loi khangni hai adubu masai gi liglam da soi da na bai da makta masai gi irei maga wang brain ga da khairam thokpada hena taina famde irei mada aduga ising do katlaga adagi kokta khara hapiro adagi angang do pitho aduga jam launa iruja thokpiro hai aduidi phare dana ado sigi si masai gi maitai gi leader maitai gi hek makok oiba nupa nupi na si khangmam thoi hai adagidi si leire adai khul leikai konba lai se akhoina khangmam thoi hai iram khonglam hai se akhoina khangmam thoi ba madugi lairam khongni madu tilam khongni hai ba akhoina khangmam thoi hai nupa nupi khudima adai kabok na chan taret adagidi sieng si sina ngasai gi namut kawe simai pai ba sina adai sina khuya kawe khuya hum sina khuya kawe adai sina khujok kawe ada karigino haida si khangdaba suya yaroeba nupa duna bot lepa natraga chawkhatpa nungai matamda ibudong mafamda cheng hayu haibda khujo ahum kalu haibda sumai torga katkadamne sumaina ahumse aduga sina khujo ahum hayu haibane base famdo naiba amana hek ibudong da katlu haidi moi sagai gi ipai pu popada cheng hayu hairi sumai haidoine aduga cheng khujo ahumna katke haigana sina ang phajaba heli ado mayai da sumai tumhan lala ton su khangdaba yade haiba adagidi haikhan tare su khangdaba yade haiba aduguma mayam se ekhoina sukang khangdana english haire haiga english hairaga su ngasai word khangdaba yade haiba word khange haiga su ngasai gi mana paba khaktana yade lon bagi khonto khangdaba yade ibagi magi spelling do khangdaba yade spelling yam khange ade lon ba yam haire haiga su ngasai drop tawa haibam thoi hai aduna drop tawa haida chithi ma ibada madugi tonga na lairi haiba se ai loina jare loina jaba matamda drop iba ngasai chithi ibada office ki maramda igadaba mi da igadaba haiba se leirameba lairi haiba khudimangna ngasai gi drop tawa daga se iba hairamde adu karigino haida akhoi maitai longi sanabigi khonthok to madu haitabanina ayambana ngasai maitai machana yamde hairamgani aige thengnaba kharada adana lairi haiba khudimangna chithi iba haite government gi dragas iba haite adana maitai lon si am khangbiyu yam haibiyu maitai lon gi horok phamdi lairik tai natte imung degi thaksi thawai degi khangadabani kero lekai khangadabani adana sanabido madu khangaga maitai lon yam phajaraga lairik khudimakta lon khudimakta sanagadamne se yam haining yam nungai je panthau na thambiyo wafam da kuji lairik haibadi kaide sai buju kaide do koi haurakpham gi lon se simadi akhoi myamna kaukade haiba wafam yam phajaba wafam kya thamjike panthau makha ta na koi khananingba amadi khangjaningba myamna su khaningba wakhal loksing oi kada wafam kaya amadi lejari adubu andaki episode amadadi amak akhoi gi khanabadi yadabanina episode ki khakjaraga ajagi akhoi gi mate haurak pakhatangi ne logjaraga makhataba yumba longi matangda amadi akhoi gi matau karamna angangsing chaunaba sem sabigani habi matangda panthau makhataba episode mathangi episode amuk nei najage adaki episode sidadi panthau amukka wakhaloksing oiba kyam thambirambagi damakta panthau na cha akhoi na punemjari duga panthau loishalakpagi oina miyamda yaifa thaujal amtang pijira aina ngasigi aibo elite tv sida wa khara phongtokpa gi tanja ama leiraga aina phongtok sakhiba se tasengna hairabada
ꯑꯩꯍꯥꯛ ꯑꯩꯒꯤ ꯏꯁꯛ ꯏꯇꯧꯁꯨ ꯊꯣꯏꯗꯣꯛꯅ ꯊꯤꯕꯤꯒꯅꯨ ꯃꯤꯌꯥꯝꯗ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯖꯦꯜ ꯂꯩꯇꯦꯡꯁꯨ ꯌꯦꯡꯕꯤꯒꯅꯨ ꯃꯔꯝꯗꯤ ꯃꯇꯤꯛ ꯆꯥꯗꯕ ꯍꯥꯏꯕꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯅ ꯂꯩꯖꯕ ꯄꯨꯟꯁꯤ ꯂꯥꯏ ꯅꯤꯡꯕ ꯑꯩꯗꯤ ꯁꯣꯏꯅꯥꯏꯕ ꯃꯈꯜ ꯑꯃꯅꯦꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯁꯛꯆꯨꯗ ꯍꯦꯟꯕ ꯂꯩꯇꯦ ꯐꯤꯖꯦꯜ ꯂꯩꯇꯦꯡꯗ ꯑꯩ ꯊꯣꯏꯗꯣꯛꯅ ꯃꯤꯌꯥꯝꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯌꯥꯝꯅ ꯁꯦꯠꯂꯤꯕ ꯄꯨꯝꯅꯃꯛꯇꯨꯗꯒꯤ ꯑꯩꯅ ꯑꯁꯣꯟꯕ ꯑꯃ ꯑꯣꯏꯖꯔꯒ ꯇꯥꯏꯕꯪꯒꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯁꯤ ꯐꯍꯟꯅꯤꯡꯕꯗꯒꯤ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯇꯥꯕꯤꯕ ꯈꯔꯅ ꯂꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯌꯥꯕꯤꯔꯤꯕ ꯀꯧꯕꯅꯤꯅ ꯑꯩ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯍꯦꯟꯖꯟꯈꯤꯕ ꯌꯥꯎꯕ ꯑꯗꯒꯤ ꯋꯥꯠꯍꯧꯕ ꯌꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝꯁꯤꯗꯗꯤ ꯅꯩꯅꯔꯣꯟꯗꯤ ꯈꯔ ꯑꯗꯨꯝ ꯃꯇꯝꯅꯗꯤ ꯁꯨꯝ ꯁꯨꯝ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯒ ꯋꯥꯍꯩ ꯑꯁꯤ ꯐꯣꯡꯗꯣꯛꯄꯅꯗꯤ ꯋꯥꯠꯍꯧꯕ ꯑꯗꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗ ꯍꯦꯛ ꯆꯣꯡꯁꯤꯟꯈꯤꯕꯁꯨ ꯌꯥꯎꯏ ꯃꯊꯪꯒꯤ ꯇꯔꯟꯗ ꯑꯗꯨꯝ ꯍꯪꯉꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩ ꯈꯨꯝꯃꯒꯦ ꯑꯩ ꯈꯨꯝꯃꯒꯦ ꯀꯩꯒꯤꯅꯣꯗ ꯈꯨꯝꯍꯧꯕꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯈꯔ ꯐꯒꯗ꯭ꯔꯥ ꯃꯥꯜꯂꯤ ꯑꯩꯒꯤ ꯆꯍꯤꯁꯤ 54ꯅꯤ ꯃꯥꯔꯆꯀꯤ ꯑꯩꯈꯣꯏꯒꯤ ꯂꯝꯇꯥꯏ 12 ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯇꯥꯏ 12 ꯑꯩ ꯆꯍꯤ 53 ꯆꯣꯡꯁꯜꯂꯛꯑꯒꯗꯕꯅꯤ ꯑꯗꯨꯅ ꯆꯍꯤꯅ ꯄꯨꯔꯒ ꯂꯣꯏꯈꯤꯒꯗꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯩꯔꯝꯃꯤꯕ ꯀꯧꯕꯅꯤꯅ ꯄꯣꯛꯑꯝꯃꯤꯕ ꯀꯧꯕꯅꯤꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯁꯤꯡ ꯊꯥꯕꯗ ꯉꯁꯥꯏꯒꯤ ꯑꯩ ꯍꯤꯖꯝ ꯔꯇꯟ ꯑꯝꯇ ꯊꯥꯕꯤꯗꯦ ꯑꯗꯩ ꯋꯥꯡꯈꯩ ꯄꯥꯔꯤ ꯋꯥꯡꯈꯩ ꯄꯟꯊꯧ ꯑꯗꯩ ꯄꯨꯛꯁꯨꯞ ꯍꯦꯛꯁꯨꯞꯄꯒ ꯂꯥꯏꯑꯣꯏꯕ ꯄꯟꯊꯧ ꯍꯥꯏꯗꯅ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯁꯨꯝ ꯃꯁꯤꯡ ꯑꯃ ꯑꯣꯏꯅ ꯆꯠꯄꯤꯔꯤꯕꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯌꯧꯔꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯑꯩ ꯏꯃꯥ ꯏꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯪꯖꯕꯅꯦ ꯈꯜꯂꯒ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯊꯧꯒꯜꯁꯦ ꯑꯗꯨꯝ ꯐꯪꯃꯤꯟꯅꯁꯤ ꯁꯤꯁꯨ ꯁꯤꯈꯤꯔꯣꯏꯁꯤ ꯅꯥꯁꯨ ꯅꯥꯈꯤꯔꯣꯏꯁꯤ ꯑꯋꯥꯠꯄꯁꯨ ꯂꯩꯔꯣꯏꯁꯤ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯄꯣꯛꯀꯤ ꯆꯥꯎꯈꯠꯂꯣꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯩ ꯂꯥꯏ ꯅꯤꯡꯕꯅꯤ ꯂꯥꯏ ꯅꯠꯆꯗꯦ ꯂꯥꯏ ꯅꯤꯡꯕ ꯑꯩꯅ ꯏꯅꯤꯡ ꯏꯈꯥ ꯇꯧꯗꯅ ꯉꯥꯡꯕ ꯍꯩꯕ ꯀꯩꯝ ꯍꯩꯇꯦ ꯂꯥꯏ ꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯨ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯂꯥꯛꯑꯒ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯗꯩ ꯈꯪꯍꯧꯔꯒ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯗ ꯀꯩ ꯆꯠꯅꯔꯤꯒꯦꯁꯦ ꯑꯩ ꯈꯪꯕꯒꯤ ꯈꯔ ꯐꯣꯡꯗꯣꯛꯆꯕꯅꯤ ꯐꯩꯔꯦꯟ ꯊꯥꯅ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯊꯣꯏꯕ ꯑꯀꯥꯕ ꯍꯦꯛ ꯅꯤꯔꯤꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯑꯩꯍꯥꯛꯅ ꯄꯨꯡ 4:30 ꯃꯤꯌꯥꯝꯒꯤ ꯅꯤꯖꯩ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯅꯤꯖꯩ ꯄꯨꯡ ꯂꯨꯋꯥꯡꯒꯤ ꯃꯇꯝ 1:30 ꯄꯨꯡ 2ꯗ ꯑꯩ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯅꯤꯖꯩ ꯄꯨꯡ 4:30 ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯪꯉꯛꯄ ꯂꯨꯋꯥꯡ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯅꯤꯖꯩ ꯅꯤꯔꯤꯕ ꯋꯥꯍꯩꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯄꯣꯛꯄꯨ ꯄꯣꯛꯑꯕꯗꯤ ꯃꯍꯩ ꯌꯥꯜꯍꯟꯕꯤꯌꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯗꯕ ꯅꯥꯗꯕ ꯑꯋꯥꯠꯄ ꯂꯩꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯅꯤꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯑꯩ ꯁꯣꯟꯖꯔꯛꯀꯦ ꯅꯤꯡꯖꯕꯅ ꯃꯍꯩ ꯌꯥꯟꯕ ꯑꯣꯏꯍꯟꯕꯤꯌꯨ ꯅꯤꯡꯖꯕꯒꯤꯗꯃꯛꯇꯗꯤ ꯅꯃꯥꯡꯗꯁꯨ ꯑꯩ ꯂꯦꯞꯄꯝꯒꯦ ꯅꯇꯨꯡꯗꯁꯨ ꯑꯩ ꯏꯟꯅꯔꯛꯀꯦ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯑꯣꯏꯒꯗꯕ ꯄꯟꯊꯧꯒꯤ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯇꯥꯖꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯏꯄꯤꯁꯣꯠ ꯑꯁꯤꯗ ꯃꯊꯪꯒꯤ ꯏꯄꯤꯁꯣꯠꯇ ꯋꯥꯍꯪ ꯑꯃꯅ ꯄꯥꯎꯈꯨꯝ ꯀꯌꯥꯅꯤ ꯍꯥꯏꯕꯒꯤ ꯏꯄꯤꯁꯣꯠ 9ꯗ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯄꯨꯖꯔꯒ ꯑꯗꯨꯃꯛ ꯂꯥꯛꯆꯒꯦ ꯃꯤꯌꯥꯝ ꯑꯗꯨꯃꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯗꯨꯅ ꯂꯩꯕꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ